Light thari. Kadai no. Round giờ. Round. Hi. Good evening. Hi, Mayam. Hi, Tamo Châu. Hi, Manao. Cây mà theo cha cái bora học tới đâu đi. Chadri. Chakchara bro, chakchadri ye, chak thong ye, kana madam na koi ki sai, madam Jenny pa. Bora học tới đâu đi. Chế đi, chế chak thong ye. Hi Rajesh Singh. Hi. How's kai da lai bano? Hi, how's UP da lai ye, jansi da. Em like khôi like say share to view like to view duga next video akhone namgen aina community da thakibdo adudo nama aneba mayam na video do khara share to view ba khoi view je mayam handare ba mayam support to view ba adu kaidori ke hai live thari jini chak charabo chak chadri kaidori ke bro sum leiri chak thongba khoi sai chak thongi ma sangbi yo ki je ye du ki sangi Tamo Châu hai hảo. Tamo Châu cầu là đi hảo hay tầm mang sầu đấy chế út là ô hay khôi chế chak thong gì đấy thì đã chak thong mà này mà cái nôm lâu chak rẽ bora hậu đôi như gì na bora hậu này duga dùng chak cái iron bagi put kre Chadri ama gari chakalek padu hai gari chakalek pudo kaino ni da khoi sum hai di der oi bagi ko sum kaino to bune ta to doi tong na bune chabo Chadri hi Mayamba ko amukta tawira u hairaga number kairak pijakre kaya no sibo Mayamba call amukta tawira u hairaga number kairak pijakre kainjang no che iro yokta iro mana tro yokta iro no mai je cái nồi je call to amukta to hai number hungry cái nồi này dùng chặt gồm đấy mà làm đấy adu video do nok pada hai de chế si đây chế hai đâu ô hai em đó mà lên mà sang xin mày thì hoàn cả cái đâu thì tôi đi ai sang cái này mà gì trang phòng mà sang cái này anh phòng cái gì vậy anh phòng cho hậu thì nghe hay khôi thiên rồi đó khôi pung nông đàng giặc sao pung tara của mà chúng ta vậy anh tí đây thabo halak to khota dagi iru jaba tu do hena tena nga time pass to khot ko rum theng ba ke heno inam modo no o hai ma dai lai tre ye ai swami da lai bani mayam baga andak suti thokpada accident tawba adugi hai cây hằng nín nó brogi
ꯒ ꯆꯦꯒꯤꯒ ꯚꯤꯗꯤꯑꯣ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯇꯣꯏꯅꯣ ꯍꯥꯏ ꯊꯥꯒꯠꯂꯛꯑꯅꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯅꯨꯡꯗ ꯑꯦꯛꯁꯤꯗꯦꯟꯒꯤ ꯀꯩ ꯃꯔꯝꯗꯅꯣ ꯍꯪꯅꯤꯡꯉꯤꯁꯤ ꯁꯣꯗꯥ ꯕ꯭ꯔꯣꯒꯤꯁꯦ ꯑꯗꯨꯗꯨ ꯂꯩꯔꯦ CR7 ꯀꯩ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯌꯨꯁ ꯇꯧꯒꯦ ꯚꯤꯗꯤꯑꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯔꯤꯁ ꯒꯨꯗ ꯅꯥꯏꯠ CR7 ꯑꯦꯗꯤꯠ ꯍꯥꯏ ꯑꯩꯅ ꯑꯦꯗꯤꯠ ꯇꯧꯔꯤꯁꯦ ꯀꯥꯏꯟ ꯃꯥꯁꯇꯔꯗꯩ ꯇꯧꯋꯦ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯃꯌꯥꯝ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯗꯨ ꯊꯥꯒꯠꯂꯛꯅꯕ ꯅꯃꯤꯠ ꯀꯨꯠꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯦ ꯃꯤꯠ ꯀꯨꯠꯂꯦ ꯑꯩꯁꯦ ꯈꯔ ꯍꯟꯗꯛ ꯅꯨꯡꯁꯥ ꯃꯉꯥꯟꯗ ꯈꯔ ꯆꯠꯄꯗꯨꯗ ꯀꯨꯠꯂꯤꯔꯥ ꯈꯪꯗ꯭ꯔꯦ ꯆꯥꯔꯧꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯇꯣ ꯊꯣꯡꯉꯤꯌꯦ ꯀꯟꯅ ꯁꯣꯝꯗ ꯃꯦꯗꯥꯝꯅ ꯎꯔ ꯎꯪꯉꯒ ꯊꯣꯡꯉꯤ ꯕꯣꯔꯥ ꯍꯧꯅꯕ ꯎꯪꯉꯤ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯈꯪꯗꯦ ꯁꯤ ꯕꯣꯔꯥ ꯍꯧꯗꯣꯏꯅꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯅꯤ ꯑꯗꯨꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏ ꯃꯨꯛꯕꯥꯡꯗꯣ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯒꯦꯅ ꯇꯧꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯋꯦꯠꯁꯨ ꯈꯔ ꯑꯩꯈꯣꯏꯁꯦ ꯃꯦꯟꯇꯦꯟ ꯇꯧꯒꯦꯅ ꯈꯟꯕꯀꯣ ꯑꯗꯒꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯅꯝꯕꯁꯦ ꯃꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯦꯕ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯒꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯦ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯆꯥꯕꯗꯣ ꯌꯦꯡꯒꯦ ꯍꯥꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯂꯥꯏꯚ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯉꯁꯤꯗꯤ ꯄꯥꯏꯈꯣ ꯃꯌꯥꯝ ꯑꯩ ꯀꯥꯗ ꯆꯪꯒꯦ ꯀꯥꯗ ꯆꯪꯉꯛꯄꯅ ꯏꯃꯥꯏ ꯁꯤꯗ ꯑꯣꯏꯅ ꯊꯥꯔꯒꯦ ꯆꯥꯛꯁꯪꯗ ꯌꯥꯝ ꯁꯥꯏ ꯑꯣꯀꯦ ꯍꯥꯏ ꯑꯣꯀꯦ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯕ꯭ꯔꯣ ꯔꯥꯖꯦꯁ ꯁꯤꯡꯅ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯆꯦꯗꯣ ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯅꯥꯕ ꯍꯥꯏꯁꯦ ꯃꯥꯁꯦ ꯍꯟꯗꯛ ꯁꯤꯗ ꯌꯥꯝ ꯁꯥꯔꯦꯕ 40 ꯍꯦꯟꯅ ꯁꯥꯔꯦꯕꯀꯣ ꯑꯗꯨꯅ ꯃꯁꯥꯁꯦ ꯈꯔ ꯍꯥꯏꯗꯤ ꯆꯣꯛꯊꯕ ꯍꯨꯃꯥꯡꯒꯨꯝꯕ ꯇꯥꯕꯀꯣ ꯑꯗꯨꯗꯒꯤ ꯃꯁꯥꯁꯦ ꯈꯤꯇꯪ ꯆꯣꯛꯊꯔ ꯃꯥꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯁꯥꯁꯦ ꯊꯛ ꯊꯛ ꯅꯤꯛꯑ ꯂꯩꯔꯝꯃꯦ ꯄꯣꯊꯥꯍꯜꯂꯦ ꯀꯩꯀꯩ ꯈꯔ ꯄꯤꯖꯔꯦ ꯑꯗꯨꯒ ꯆꯥꯛ ꯑꯩꯅ ꯊꯣꯡꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯌꯥꯗꯦ ꯃꯥ ꯑꯗꯨꯝ ꯊꯣꯡꯒꯦꯌꯦ ꯑꯣꯀꯦ ꯏꯇꯩ ꯆꯥꯛ ꯊꯣꯡꯉꯦ ꯇꯥꯃꯣꯆꯧꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯑꯩꯁꯦ ꯀꯩꯅꯣꯗꯩꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯋꯥꯡꯄꯣꯛꯄꯤ ꯁꯨꯒꯨꯅꯨ ꯁꯥꯏꯠꯇ ꯁꯨꯒꯨꯅꯨ ꯔꯣꯝꯗ ꯆꯠꯂꯒ ꯁꯨꯒꯨꯅꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯕ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗꯒꯤꯅꯤ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯌꯨꯄꯤꯗ ꯂꯩ ꯅꯪ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤꯗꯨ ꯀꯩ ꯍꯥꯏꯅꯣ ꯃꯤꯠ ꯀꯨꯠꯂꯦ ꯍꯥꯏꯕꯅꯦ ꯑꯣ ꯍꯣꯏ ꯃꯥ ꯉꯁꯤꯁꯦ ꯈꯔ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯏꯅꯦ ꯕ꯭ꯔꯣꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯍꯥꯏ ꯑꯩ ꯌꯨꯄꯤꯗ ꯂꯩ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯏꯅꯝꯃꯁꯦ ꯍꯥꯏ ꯃꯥ ꯊꯧꯕꯥꯜꯗꯒꯤꯅꯤ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯌꯥꯝ ꯑꯩ 1 ꯃꯤꯅꯤꯠ ꯂꯥꯛꯀꯦ ꯀꯩ ꯂꯝꯗꯩꯅꯣ ꯃꯁꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯆꯦꯗꯣ ꯄ꯭ꯔꯦꯡ ꯇꯧ ꯍꯥꯏ ꯄ꯭ꯔꯦꯡꯇꯣ ꯇꯧꯅꯤ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏ ꯔꯥꯖꯦꯁ ꯁꯤꯡꯅ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯕ꯭ꯔꯗꯔ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯕ꯭ꯔꯣ ꯕ꯭ꯔꯗꯔꯕꯨ ꯍꯥꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ
ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯍꯥꯏ ꯁꯨꯝ ꯊꯕꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯇꯧꯕꯅꯤꯗ ꯑꯗꯨꯗꯒꯤ ꯐꯦꯃꯤꯂꯤ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥꯗ ꯍꯥꯏ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯐꯦꯃꯤꯂꯤ ꯊꯝꯗ꯭ꯔꯤꯉꯩꯗꯗꯤ ꯑꯋꯥꯕꯁꯦ ꯍꯥꯏꯗꯤ ꯊꯕꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯑꯣꯐꯤꯁ ꯑꯃ ꯑꯃ ꯆꯠꯂꯨꯔꯒ ꯑꯃ ꯑꯗꯨꯗꯨ ꯆꯠꯂꯨꯔꯒ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯐꯦꯃꯤꯂꯤ ꯊꯝꯃꯒꯅ ꯍꯥꯏꯗꯤ ꯍꯜꯂꯛꯑꯀꯥꯟꯗ ꯐꯦꯃꯤꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯉꯥꯡ ꯅꯨꯄꯤ ꯑꯉꯥꯡꯒ ꯎꯔꯀꯥꯟꯗ ꯁꯨꯝ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯒ ꯅꯨꯡꯊꯤꯟꯒꯤ ꯑꯋꯥꯕꯗꯣ ꯀꯥꯎꯊꯣꯛꯄ ꯉꯝꯃꯦꯕ ꯏꯅꯝꯃ ꯆꯥꯛ ꯊꯣꯡꯉꯤ ꯑꯃ ꯆꯦꯗ ꯄ꯭ꯔꯦꯡ ꯇꯧꯕꯗ ꯆꯦꯅ ꯏꯟꯕꯗ ꯇꯨꯕꯗꯣ ꯍꯥꯏꯌꯦ ꯑꯗꯨꯗꯣ ꯏꯟꯕꯗ ꯇꯨꯕ ꯅꯠꯇꯦꯕ ꯈꯣꯡꯗꯣ ꯃꯐꯝ ꯆꯥꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯈꯥꯁꯦ ꯀꯩꯅꯣ ꯏꯁꯤꯡ ꯃꯥꯅ ꯒꯤꯂꯥꯁ ꯂꯪꯕꯗꯣ ꯑꯗꯨ ꯒꯤꯂꯥꯁꯇ ꯏꯁꯤꯡ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯁꯤꯡ ꯌꯥꯎꯔꯝꯕꯗꯨꯗ ꯀꯩꯅꯣ ꯇꯧꯕ ꯈꯤꯇꯪ ꯃꯥꯅ ꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯈꯣꯡꯁꯦ ꯁꯤꯠ ꯂꯥꯎ ꯅꯥꯜꯂ ꯅꯥꯟꯊꯨꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯕ ꯑꯩꯒꯤ ꯇꯦꯛꯁꯇꯁꯨ ꯈꯔ ꯑꯩꯒꯤ ꯇꯦꯛꯁꯇꯨꯁꯨ ꯈꯔ ꯄꯤꯕꯅ ꯄꯥꯕꯅ ꯐꯕꯅꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯄꯥꯏꯌꯦ ꯄꯥꯕꯅ ꯐꯕꯅꯤ ꯍꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯄꯥꯏꯌꯦ ꯑꯗꯨꯝ ꯏꯕꯨꯡꯉꯣꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯀꯩ ꯃꯊꯦꯜꯅꯣ ꯕ꯭ꯔꯣ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯤ ꯑꯗꯨ ꯀꯩ ꯃꯊꯦꯜꯅꯣ ꯕ꯭ꯔꯣ ꯑꯗꯨ ꯄꯥꯈ꯭ꯔꯦ ꯏꯅꯝꯃꯗꯨ ꯎꯠꯂꯛꯑꯣ ꯏꯅꯝꯃ ꯀꯤꯠꯆꯟꯗ ꯆꯥꯛ ꯊꯣꯡꯉꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯅꯣꯏ ꯁꯥꯏꯗꯤ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯑꯩꯈꯣꯏ ꯁꯥꯏꯅ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏ ꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤꯀꯣ ꯐꯦꯁꯕꯨꯛꯇꯁꯨ ꯄꯦꯖ ꯑꯃ ꯍꯥꯡꯉꯝꯅꯦꯕ ꯀꯔꯤꯕ ꯑꯥꯔ ꯖꯦ ꯀꯄꯜ ꯐꯅꯤ ꯕ꯭ꯂꯣꯛ ꯍꯥꯏꯕ꯭ꯔꯥ ꯐꯅꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔ ꯍꯥꯡꯕꯅꯦꯕ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯕꯤꯌꯣꯕ ꯑꯗꯨꯗꯅ ꯚꯤꯗꯤꯑꯣ ꯇꯣꯉꯥꯟꯕ ꯊꯥꯒꯠꯄꯅꯦꯕ ꯕ꯭ꯔꯣ ꯍꯣꯏꯒꯤ ꯑꯉꯥꯡꯗꯣ ꯃꯅꯤꯄꯨꯔꯤꯗ ꯃꯅꯤꯄꯨꯔꯗ ꯍꯥꯏ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯕ꯭ꯔꯣ ꯍꯥꯏ ꯃꯥ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯆꯪꯗꯣꯔꯦ ꯖꯦꯅꯤꯕꯥꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯂꯤꯅꯣ ꯍꯥꯏ ꯖꯦꯅꯤꯕꯥ ꯏꯔꯣꯜꯂꯤ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤ ꯕꯣꯔꯥ ꯍꯧꯗꯣꯏ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯨꯝꯅꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯪꯕꯤꯔꯛꯇ꯭ꯔꯦ ꯕ꯭ꯔꯣ ꯑꯉꯥꯡ ꯃꯈꯥ ꯇꯥꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯑꯉꯥꯡꯒꯤ ꯃꯔꯝꯁꯦ ꯌꯥꯝ ꯍꯪꯉꯦ ꯁꯤ ꯋꯥꯔꯤꯁꯦ ꯑꯉꯥꯡꯒꯤ ꯋꯥꯐꯝꯁꯦ ꯌꯥꯅꯈ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯞꯗꯦꯠ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯝꯃꯗꯣ ꯌꯦꯡꯒꯦ ꯍꯥꯏ ꯏꯅꯝꯃꯗꯣ ꯆꯥꯛ ꯊꯣꯡꯉꯤ ꯀꯟꯅ ꯑꯗꯨꯅꯦ ꯍꯥꯏ ꯑꯉꯥꯡ
ꯑꯉꯥꯡꯒꯤꯁꯦ ꯍꯥꯟꯅꯁꯨ ꯍꯥꯏꯅꯈ꯭ꯔꯕꯅꯦ. ꯁꯨꯝ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏ ꯃꯤ ꯆꯪꯂꯛꯇ꯭ꯔꯁꯨ ꯕ꯭ꯔꯣ ꯗ꯭ꯔꯤꯡ ꯇꯧꯔꯤꯔꯣ ꯍꯥꯏꯌꯦ. ꯅꯠꯇꯦ ꯆꯅꯥ ꯆꯥꯔꯝꯕꯅꯤ ꯁꯒꯣꯜ ꯑꯣꯜꯂꯒꯦꯅ ꯆꯅꯥ ꯆꯥꯕꯅꯦ ꯑꯗꯣ ꯆꯅꯥ ꯆꯥꯕꯁꯦ ꯍꯥꯎꯋꯦꯅ. ꯍꯥꯏꯗ ꯂꯥꯏꯛ ꯗꯟꯅꯤ. ꯊꯦꯡꯀ꯭ꯌꯨ. ꯍꯧꯖꯤꯛ ꯕ꯭ꯔꯣꯒꯤ ꯑꯉꯥꯡꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦ. ꯈꯣꯏꯗꯨꯝꯂꯕ ꯈꯣꯟꯖꯦꯜꯁꯤꯅ ꯅꯪꯒꯤ ꯃꯤꯅꯣꯠ ꯀꯥꯍꯜꯂꯤ. ꯀꯔꯕ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥ ꯏꯆꯦꯒ ꯗꯗꯥꯒꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏ. ꯊꯦꯡꯀ꯭ꯌꯨ. ꯑꯩꯈꯣꯏꯁꯨ ꯑꯥꯔꯃꯤꯅꯦ ꯑꯗꯣ ꯐꯦꯃꯤꯂꯤ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯍꯪꯕꯅꯤꯗ ꯍꯥꯏꯆꯦ ꯍꯥꯏ. ꯋꯥꯗꯕꯅꯤꯗ ꯀꯅꯥ ꯍꯥꯏꯅꯣ. ꯅꯨꯄꯤ ꯄꯨꯔꯒꯕꯨ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕꯗ ꯋꯥꯕ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅ ꯋꯥꯒꯦ. ꯖꯦꯜ ꯃꯅꯨꯡꯗ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯃꯁꯨ ꯃꯇꯩ ꯃꯅꯥꯎꯕꯨ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯝ. ꯀꯅꯥ ꯍꯥꯏꯅꯣ ꯋꯥꯏꯑꯦꯅ. ꯀꯩ ꯊꯕꯛꯅꯣ ꯕ꯭ꯔꯣꯅ ꯇꯧꯔꯤꯁꯦ. ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯨꯏ. ꯕ꯭ꯔꯣꯒꯤ ꯑꯉꯥꯡꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯣ. ꯑꯉꯥꯡꯒꯤ ꯃꯤꯡ ꯔꯦꯛꯁ ꯀꯧꯋꯦ. ꯀ꯭ꯂꯥꯁ 5 ꯀꯥꯔꯦ. ꯖꯦꯔꯤꯕꯥꯗꯣ ꯏꯁꯩ ꯍꯩꯕꯅꯤꯗ ꯍꯥꯏ. ꯍꯩ ꯑꯩꯗꯤ ꯃꯥ ꯅꯨꯡꯇꯤꯒꯤ ꯏꯁꯩ ꯁꯛꯍꯜꯂꯤ ꯑꯩ ꯇꯨꯝꯃꯝꯗꯥꯏꯗ. ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯍꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ. ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯗ ꯃꯁꯥꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯊꯣꯡꯉꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯃꯥꯗꯤ. ꯕ꯭ꯔꯣ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ 5 ꯁꯨꯔꯦ. ꯌꯨꯇꯨꯞꯇꯒꯤ ꯄꯩꯁꯥ ꯂꯥꯛꯄ ꯍꯧꯔꯕꯣ ꯇꯥꯃꯣ ꯍꯥꯏ. ꯂꯥꯛꯇ꯭ꯔꯤꯗ ꯀꯥꯏꯗꯩꯅꯣ ꯄꯩꯁꯥꯒ ꯑꯃꯨꯛ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯇꯥꯏꯝ ꯄꯥꯁ ꯇꯧꯕꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦ. ꯕꯥꯏ ꯕ꯭ꯔꯣ ꯏꯁꯄꯥꯏꯁꯤ ꯅꯨꯗꯜꯁ ꯆꯦꯂꯦꯟꯖ ꯑꯃꯨꯛꯇ ꯇꯧꯔꯛꯑꯣ ꯍꯥꯏ. ꯍꯣꯏ ꯇꯧꯒꯦ. ꯈꯨꯍꯥꯏꯗꯣ ꯍꯥꯏꯁꯤꯗꯤ. ꯈꯨꯍꯥꯏꯗꯣ ꯍꯥꯏꯕ. ꯁꯝꯁꯦ ꯉꯁꯥꯏ ꯀꯛꯎꯕꯅꯦꯕ. ꯕ꯭ꯔꯣ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯍꯥꯏꯈ꯭ꯔꯦ ꯕ꯭ꯔꯗꯔ. ꯑꯉꯥꯡ ꯍꯥꯏꯈ꯭ꯔꯦ. ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯁꯤꯅ ꯅꯪꯒꯤ. ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯋꯥꯡꯄꯣꯛꯄꯤꯗꯒꯤꯅꯤ. ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯇꯈꯦꯜꯂꯩ ꯁꯨꯃꯥꯡ ꯃꯇꯣꯜꯒꯤ ꯀꯨꯟꯗꯣꯂꯩ. ꯅꯣꯏ ꯅꯨꯄꯤꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯆꯥꯛ ꯊꯣꯡꯉꯤ. ꯕ꯭ꯔꯣ ꯏꯇꯩꯃ ꯎꯠꯂꯛꯑꯣ ꯍꯥꯏ ꯏꯇꯩꯃꯗꯣ ꯆꯥꯛ ꯊꯣꯡꯉꯤꯌꯦ. ꯍꯥꯏꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ. ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯉꯥꯡ 5 ꯁꯨꯔꯦ. ꯕ꯭ꯔꯣ ꯏꯇꯩꯃꯗꯤ ꯍꯥꯏ ꯏꯇꯩꯃ ꯆꯥꯛ ꯊꯣꯡꯉꯤ. ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯀꯔꯤꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ.
ꯀꯔꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦꯅꯦ. ꯔꯣꯖꯤꯠ ꯍꯥꯏ ꯕ꯭ꯔꯣ ꯁꯤ ꯑꯥꯔꯃꯤꯔꯣ ꯀꯔꯤ ꯔꯦꯡꯇ ꯂꯩꯔꯤꯅꯣ ꯍꯥꯏ. ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯥꯔꯃꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯦ ꯑꯩ ꯔꯦꯡ ꯑꯩ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯁꯦ ꯑꯗꯨꯗꯔꯣ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗꯔꯣ ꯍꯥꯏꯌꯦ. ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯕꯣꯔꯗꯤꯡꯗ ꯂꯩ. ꯕ꯭ꯔꯣ ꯏꯇꯩꯃꯩ ꯈꯨꯅꯣꯛꯇꯣ ꯍꯥꯏ ꯍꯣꯏ ꯑꯗꯨꯝ ꯐꯖꯅ ꯅꯣꯛꯄꯅꯦ. ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏ. ꯀꯩꯅꯣ ꯏꯔꯣꯟꯕ ꯑꯃꯒ ꯕꯣꯔꯥ ꯍꯧꯔꯤ. 9:27 ꯄꯨꯡ 8:30 ꯇꯥꯔꯦ. ꯃꯌꯥꯝ ꯗ꯭ꯔꯤꯡ ꯃꯆꯥ ꯑꯝꯇꯪ ꯇꯧꯁꯤꯔ. ꯏꯅꯝꯃꯗꯣ ꯈꯔ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏ ꯎꯠꯂꯛꯀꯦ ꯃꯥ ꯕꯣꯔꯥ ꯍꯧꯔꯤꯌꯦ. ꯑꯗꯨ ꯃꯥ ꯎꯠꯂꯛꯀꯅꯣꯅ ꯍꯥꯏꯌꯦ. ꯑꯩ ꯌꯨ ꯄꯤꯗ ꯂꯩ. ꯃꯌꯥꯝ ꯗ꯭ꯔꯤꯡ ꯃꯆꯥ ꯑꯃꯇꯪ ꯇꯧꯁꯤꯔ ꯌꯥꯕ꯭ꯔꯥ. ꯌꯥ ꯇꯥꯔꯒꯗꯤ ꯈꯨꯕꯥꯛ ꯇꯧꯔꯛꯑꯣ ꯌꯦꯁ ꯍꯥꯏꯔꯒ. ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯆꯦꯟꯅꯦꯜ ꯂꯩꯕꯅꯦ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯣ ꯍꯥꯏ ꯇꯧꯒꯦ. ꯂꯣꯏ ꯇꯧꯒꯦ ꯁꯞꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯒꯦ ꯀꯝꯃꯨꯅꯤꯇꯤꯗꯨꯁꯨ ꯊꯝꯒꯦ ꯅꯣꯏ ꯑꯦꯅꯤ ꯇꯧꯅꯤꯡꯕ ꯍꯥꯏꯔꯛꯑꯣ. ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯊꯝꯕꯁꯦ ꯃꯤꯅ ꯄꯥꯝꯗꯦꯅꯦ. ꯆꯅꯥ ꯆꯥꯔꯤꯅꯦ ꯆꯅꯥ. ꯕ꯭ꯔꯣꯒ ꯄꯣꯛꯃꯤꯟꯅꯕ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯂꯩ. ꯑꯩ ꯏꯌꯥꯝꯕ ꯑꯃ ꯂꯩ. ꯑꯉꯥꯡ 5 ꯁꯨꯔꯦ ꯍꯥꯏꯔꯣ. ꯑꯗ ꯑꯃꯇꯪ ꯎꯠꯂꯤ ꯑꯇꯩꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ. ꯑꯉꯥꯡꯁꯦ ꯄꯨꯡꯍꯪꯗ ꯍꯪꯉꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯑꯉꯥꯡ ꯑꯗꯨꯏꯅꯦ ꯑꯩꯅ 5 ꯁꯨꯔꯦꯅ ꯍꯥꯏꯗꯣ ꯁꯥꯎꯕꯤꯒꯅꯨ. ꯇꯀꯤꯂꯥ ꯄꯦꯛ ꯇꯧ ꯍꯥꯏ. ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯐꯣꯔꯁꯇ ꯂꯩꯕꯒꯤ ꯍꯧꯅꯕꯤ ꯗ꯭ꯔꯤꯡꯁꯤꯗꯤ ꯍꯥꯏ. ꯍꯣꯏ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒꯤꯅꯤ. ꯐꯣꯔꯁ ꯈꯛꯀꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯐꯣꯔꯁꯇ ꯂꯩꯌꯦꯅ ꯐꯣꯔꯁꯇ ꯕꯗꯅꯥꯝ ꯇꯧꯕ ꯉꯥꯛꯇꯅꯦ ꯁꯤꯚꯤꯜꯗ ꯍꯧꯖꯤꯛ ꯆꯠꯂꯒ ꯕꯦꯟꯗꯔꯗ ꯇꯥꯔ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ. ꯌꯨꯁꯦ ꯐꯣꯔꯁꯇ ꯁꯨꯝ ꯕꯗꯅꯥꯝ ꯇꯧꯕ ꯑꯣꯏꯅ ꯇꯥꯏꯌꯦꯕ ꯁꯤꯚꯤꯜꯅ ꯍꯦꯜꯂꯦꯕ ꯌꯨ ꯊꯛꯄꯗꯤ. ꯑꯩꯈꯣꯏꯅ ꯊꯛꯀꯦꯅ ꯊꯛꯄꯗ ꯅꯣꯡꯃꯗ ꯄꯦꯛ ꯑꯃꯒꯨꯝꯕ ꯑꯅꯤꯒꯨꯝꯕꯗ ꯐꯪꯉꯤ. ꯖꯤꯃꯤ ꯏꯁ ꯕꯦꯛ ꯍꯥꯏ ꯖꯤꯃꯤ. ꯖꯤꯃꯤ ꯏꯁ ꯕꯦꯛ ꯖꯤꯃꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯗ꯭ꯔꯤꯡ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯕ꯭ꯔꯣꯒꯤ ꯋꯥꯏꯐꯀ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯍꯣꯏ ꯄꯥꯔꯛꯀꯦ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤ ꯆꯦ ꯑꯃꯨꯕꯤꯗꯤ ꯀꯀꯥ ꯍꯥꯏꯌꯦ ꯆꯦ ꯑꯃꯨꯕꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤ. ꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯇꯥꯏꯌꯦ. ꯀꯩ ꯇꯧꯁꯦ ꯍꯥꯏꯕꯅꯣ. ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯦ. ꯅꯪ ꯀꯪꯅꯕ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯍꯣꯠꯅꯔꯦ. ꯇꯦꯅꯤꯁ ꯏꯁꯄꯣꯔꯠ ꯍꯟꯗꯛ ꯌꯥꯎꯁꯪꯗ ꯇꯦꯅꯤꯁꯇ ꯃꯤꯅ ꯅꯩꯁꯜꯂꯝꯕ꯭ꯔꯣ ꯅꯣꯏꯅ ꯉꯝꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ. ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒ ꯕꯣꯔꯥꯒ ꯇꯧꯔꯤ. ꯌꯥꯎꯁꯪ ꯏꯁꯄꯣꯔꯠꯇ ꯀꯩꯅꯣ ꯅꯣꯏ ꯇꯤꯝꯅ ꯈꯔ ꯊꯣꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅꯒ ꯀꯥꯎꯊꯔꯝꯕ꯭ꯔꯕ ꯅꯣꯏꯒꯤ ꯇꯦꯅꯤꯁ ꯀꯥꯡꯕꯨꯗꯣ.
ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯇꯈꯦꯜ ꯂꯩ ꯁꯣꯃꯥꯡ ꯃꯇꯣꯜꯒꯤ ꯀꯨꯟꯗꯣ ꯂꯩ. ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯥꯎꯁꯪ ꯒꯥꯏꯁꯤꯗꯤ. ꯐꯔꯦ ꯐꯔꯦ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗ ꯅꯣꯏꯅ ꯉꯝꯕꯒꯤ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯆꯥꯛ ꯄꯤꯖꯔꯒꯦ. ꯕꯦꯔꯤ ꯅꯥꯏꯁ ꯁꯣꯡ ꯍꯥꯏ. ꯊꯦꯡꯛ ꯌꯨ. ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯗꯔꯛꯑꯣ. ꯗꯪ ꯀꯃꯦꯟ ꯊꯥꯗꯔꯛꯑꯣ. ꯕ꯭ꯔꯣꯁꯤ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯍꯥꯏꯌꯦ. ꯊꯦꯡꯛ ꯌꯨ. ꯂꯥ 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 ꯆꯦꯃꯨꯕꯤꯒꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯍꯥꯏ. ꯃꯥ ꯌꯥꯗꯦ ꯆꯥꯛ ꯊꯣꯡꯉꯦ ꯎꯠꯂꯛꯀꯅꯨ ꯍꯥꯏ. ꯕ꯭ꯔꯣ ꯏꯁꯩ ꯑꯃꯇꯪ ꯁꯛꯂꯛꯑꯣ. ꯀꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅꯣ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ. ꯅꯍꯥꯟ ꯏꯁꯩ ꯑꯃꯇꯪ ꯁꯛꯂꯛꯀꯦꯀꯣ. ꯀꯦꯔꯣꯀꯦ ꯊꯥꯔ ꯁꯛꯂꯛꯀꯦ. ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ. ꯑꯣꯀꯦ. ꯇꯧꯔꯒꯦ. ꯈꯣꯏ ꯊꯨꯡꯂꯕ ꯈꯣꯟꯖꯦꯜꯁꯤꯅ ꯅꯪꯒꯤ ꯉꯥꯎꯍꯜꯂꯦ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯑꯩꯕꯨ. ꯃꯌꯥꯏ ꯀꯥꯔꯕ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯏꯅꯣꯠ ꯀꯥꯍꯜꯂꯦ ꯀꯌꯥ ꯇꯨꯝꯕ ꯑꯩꯒꯤ. ꯍꯦ ꯁꯛ ꯎꯗ꯭ꯔꯕꯤ ꯍꯣ ꯑꯩꯒꯤ ꯁꯛ ꯍꯦꯟꯕꯤ. ꯍꯦ ꯁꯛ ꯎꯗ꯭ꯔꯕꯤ ꯍꯣ ꯑꯩꯒꯤ ꯁꯛ ꯍꯦꯟꯕꯤ. ꯃꯆꯨ ꯀꯌꯥ ꯂꯩꯇꯦꯡꯅ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯁꯪꯒꯥꯏꯁꯤꯗ ꯀꯩꯗꯧꯉꯩ ꯉꯥꯟꯕꯤꯔꯣꯅꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝꯅ. ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡꯅ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯁꯪꯒꯥꯏꯁꯤꯗ ꯀꯩꯗꯧꯉꯩ ꯉꯥꯟꯕꯤꯔꯣꯅꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝꯅ. ꯀꯩꯗꯧꯉꯩ ꯆꯥꯏꯕꯤꯔꯣꯅꯤ ꯅꯨꯡꯁꯤꯕ ꯆꯤꯡꯍꯤ ꯃꯅꯝ. ꯀꯩꯗꯧꯉꯩ ꯆꯥꯏꯕꯤꯔꯣꯅꯤ ꯅꯨꯡꯁꯤꯕ ꯆꯤꯡꯍꯤ ꯃꯅꯝ. ꯍꯦ ꯁꯛ ꯎꯗ꯭ꯔꯤꯕꯤ ꯍꯣ ꯑꯩꯒꯤ ꯁꯛ ꯍꯦꯟꯕꯤ. ꯍꯦ ꯁꯛ ꯎꯗ꯭ꯔꯤꯕꯤ ꯍꯣ ꯑꯩꯒꯤ ꯁꯛ ꯍꯦꯟꯕꯤ.
ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯇꯈꯦꯜꯂꯩ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯀꯨꯟꯗꯣꯂꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯇꯈꯦꯜꯂꯩ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯀꯨꯟꯗꯣꯂꯩ ꯉꯥꯏꯔꯤꯅꯦ ꯅꯪꯕꯨ ꯑꯣꯛꯅꯕꯒꯤ ꯂꯪꯕ ꯊꯥꯎꯃꯩ ꯊꯥꯂꯗꯨꯅ ꯎꯗ꯭ꯔꯤꯕꯤ ꯍꯣꯏꯒꯤ ꯁꯛꯍꯦꯟꯕꯤ ꯍꯦ ꯁꯛ ꯎꯗ꯭ꯔꯤꯕꯤ ꯍꯣꯏꯒꯤ ꯁꯛꯍꯦꯟꯕꯤ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯁꯤꯅ ꯅꯪꯒꯤ ꯉꯥꯎꯍꯜꯂꯦ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯑꯩꯕꯨ ꯃꯌꯥꯏ ꯀꯥꯔꯕ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯏꯅꯣꯠ ꯀꯥꯍꯜꯂꯦ ꯀꯌꯥꯠꯀꯨꯝꯕ ꯑꯩꯒꯤ ꯍꯦ ꯁꯛ ꯎꯗ꯭ꯔꯤꯕꯤ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤ ꯊꯦꯡꯛ ꯌꯨ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯃꯆꯛ ꯀꯌꯥꯅ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯗꯥ ꯍꯣꯏꯁꯤ ꯏꯁꯩꯒ ꯁꯛꯑꯝꯃꯦ ꯑꯩ ꯈꯔ ꯖꯦꯅꯤꯕ ꯆꯥꯛ ꯊꯣꯡꯉꯤ ꯑ ꯑ ꯑ ꯕ꯭ꯔꯣ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯍꯩꯌꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯃꯊꯪꯁꯤꯗꯤ ꯀꯔꯤ ꯏꯁꯩ ꯁꯛꯁꯤ ꯍꯥꯏꯕꯅꯣ ꯀꯔꯤ ꯏꯁꯩ ꯁꯛꯄ ꯌꯥꯏ ꯖꯦꯅꯤꯕ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯤꯅꯣ ꯆꯥꯕ ꯂꯥꯛꯀꯦ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯖꯦꯅꯤꯕꯥꯅ ꯊꯣꯡꯕ ꯂꯥꯛꯑꯣ ꯁꯤꯗ ꯖꯥꯟꯁꯤꯗ ꯂꯩꯔꯗꯤ ꯂꯥꯛꯑꯣ ꯃꯥꯅꯦ ꯀꯩꯅꯣ ꯂꯩ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯍꯧꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯗ꯭ꯔꯤ ꯆꯥꯗꯣꯏ ꯇꯧꯔꯤꯌꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣ ꯑꯩꯅ ꯁꯛꯀꯦ ꯈꯟꯕ ꯏꯁꯩꯗꯨꯕꯨ ꯀꯔꯤ ꯍꯥꯎ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯣ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯊꯪ ꯂꯥꯏꯞ ꯊꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯅ ꯀꯝꯃꯨꯅꯤꯇꯤꯗ ꯍꯥꯞꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯅꯤ ꯏꯁꯩ ꯑꯃꯒ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯏꯁꯩꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ ꯆꯥꯛ ꯀꯩꯅꯣ ꯄꯨꯡ ꯃꯥꯄꯜ ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯛꯑꯒꯦ ꯃꯇꯨꯡ ꯇꯟꯖꯥ ꯆꯥꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯊꯕꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯄꯨꯡ 4:30 ꯑꯗꯨꯋꯥꯏꯗ ꯑꯗꯨꯅ ꯏꯃꯥꯁꯦ ꯖꯦꯅꯤꯕꯥ ꯑꯩ ꯅꯨꯄꯤꯁꯦ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯕ ꯆꯥꯕ ꯀꯩꯅꯣ ꯇꯧꯕꯗ ꯈꯤꯇꯪ ꯊꯦꯡꯉꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯑꯩꯅ ꯃꯊꯪ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯡ ꯃꯆꯥꯈꯩꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯄ꯭ꯔꯦꯡ ꯇꯧꯗꯣꯏꯅꯦꯕ ꯄꯩꯁꯥ ꯑꯆꯣꯏꯕ ꯃꯌꯥꯝ ꯄꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯩꯇꯩꯂꯣꯟꯗ ꯉꯥꯛꯇ ꯉꯥꯡꯉꯒ ꯄꯣꯠꯁꯦ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯣꯏꯅꯦꯕ
ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯁꯤꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯀꯔꯤ ꯀꯔꯤ ꯅꯝꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯄꯥꯝꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯄ꯭ꯔꯦꯡ ꯑꯣꯏꯒꯦꯔꯥ ꯃꯌꯥꯡꯗ ꯀꯩꯅꯣ ꯇꯧꯕꯩ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯑꯁ ꯑꯩꯈꯣꯏꯗꯤ ꯃꯌꯥꯡꯁꯦ ꯅꯩꯈꯥꯏꯔꯝꯗꯣꯏꯅꯦ ꯃꯌꯥꯡ ꯃꯆꯥꯅ ꯎꯁꯤꯠꯇꯕ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯑꯩꯗꯤ ꯃꯑꯣꯡ ꯑꯃꯅꯦ ꯁꯤꯗ ꯃꯌꯥꯡꯁꯦ ꯅꯩꯔ ꯊꯝꯕꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯂꯩꯔꯤꯉꯩꯗ ꯃꯌꯥꯡꯗ ꯀꯩꯀꯩ ꯇꯧꯍꯟꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯑꯩꯅ ꯆꯥꯛ ꯁꯤ ꯂꯩꯔꯤꯉꯩꯗ ꯆꯥꯔꯨꯁꯦ ꯍꯣꯏ ꯆꯥꯔꯁꯦ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯩꯅ ꯇꯧꯒ ꯈꯜꯂꯤꯁꯦ ꯄꯩꯁꯥ ꯑꯆꯣꯏꯕ ꯃꯌꯥꯝ ꯄꯨꯔꯒ ꯃꯌꯥꯡ ꯃꯆꯥꯈꯩꯗ ꯈꯔ ꯅꯩꯔꯨꯔꯒꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯩ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯁꯤꯁꯨ ꯈꯪꯍꯟꯒꯗꯕꯅꯦꯕ ꯈꯔ ꯃꯌꯥꯡꯈꯩꯗ ꯃꯣꯏ ꯃꯌꯥꯡꯈꯛꯀꯤ ꯋꯥ ꯉꯥꯡꯉ ꯂꯩꯕ ꯌꯥꯄꯣꯟꯇꯦꯕ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯗꯨ ꯚꯤꯗꯤꯑꯣ ꯃꯥꯅꯤ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯋꯥꯠꯁꯑꯞ ꯅꯝꯕꯔꯁꯨ ꯃꯌꯥꯝꯗ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒꯀꯣ ꯕ꯭ꯔꯣ ꯁꯤ ꯇꯧꯔꯛꯑꯣ ꯑꯗꯩ ꯏꯇꯩ ꯃꯁꯤ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯒ ꯑꯩ ꯋꯥꯠꯆꯞꯇ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯗ ꯚꯤꯗꯤꯑꯣ ꯅꯝꯃꯣꯕꯀꯣ ꯑꯗꯨꯒ ꯕ꯭ꯔꯣ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯑꯗꯨ ꯆꯦꯂꯦꯟꯖ ꯉꯝ ꯇꯥꯔꯗꯤ ꯁꯤ ꯇꯧꯔꯛꯑꯣ ꯀꯥꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯋꯥꯠꯆꯞꯇꯕꯨ ꯍꯦꯛ ꯚꯤꯗꯤꯑꯣ ꯊꯥꯔꯛꯑꯕ ꯑꯗꯨꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯀꯣꯛ ꯆꯤꯛꯄ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯑꯦꯅꯤ ꯑꯥꯗ ꯆꯥꯛ ꯄꯥꯔꯁꯟ ꯆꯥꯐꯝꯗ ꯉꯥꯎꯔꯣ ꯂꯥꯛꯑꯣ ꯑꯩ ꯁꯛꯁꯦ ꯌꯦꯡꯉꯨꯅꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯆꯥꯛꯁꯦ ꯑꯩ ꯊꯣꯡꯉꯒꯨꯝꯒꯦ ꯇꯧꯔꯝꯕꯅꯦꯕ ꯊꯕꯛ ꯋꯥꯅ ꯑꯁ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯌꯦꯡꯉꯣ ꯁꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯤꯟꯊꯔꯛꯏꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯀꯤꯟꯊꯕꯗꯅꯦ ꯑꯗꯨꯝ ꯀꯤꯟꯊꯔ ꯂꯩꯕ ꯁꯤꯁꯦ ꯃꯊꯦꯜꯁꯤ ꯂꯩꯔꯦ ꯏꯔꯣꯟꯕ ꯆꯥꯛ ꯕꯣꯔꯥꯒ ꯁꯂꯥꯠꯀꯁꯨ ꯂꯩꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯣ ꯂꯥꯛꯑꯣ ꯃꯥꯏ ꯆꯥꯛ ꯆꯥꯐꯝꯒꯤ ꯄꯣꯠꯁꯤ ꯌꯦꯡꯉꯣ ꯕꯦꯛ ꯑꯝꯇꯪ ꯊꯛꯀꯦ ꯑꯃꯁꯨ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯁ ꯑꯩꯒꯤ ꯁꯛꯁꯦ ꯃꯤ ꯃꯥꯟꯗ꯭ꯔꯦ ꯅꯥꯕ ꯅꯥꯔꯗꯤ ꯃꯤꯁꯦ ꯃꯤ ꯃꯥꯟꯗꯖꯥꯠꯅꯦ ꯑꯩ ꯀꯩꯅꯣ ꯄꯨꯔꯛꯇ꯭ꯔꯦꯅꯦ ꯈꯥꯕꯩ ꯄꯨꯔꯛꯇ꯭ꯔꯦꯅꯦ ꯈꯥꯕꯩ ꯄꯨꯔꯛꯀꯦ ꯏꯁꯛꯁꯦ ꯃꯤ ꯃꯥꯟꯗ꯭ꯔꯦ ꯍꯥ ꯏꯁꯤꯡ ꯐ꯭ꯔꯤꯖꯇ ꯏꯁꯤꯡ ꯊꯛꯀꯦꯁꯨ ꯌꯥꯎꯔꯝꯃꯣꯏ ꯑꯩ ꯊꯛꯀꯅꯤ ꯑꯁꯤꯗ ꯏꯁꯤꯡ ꯏꯪꯗꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯩ ꯑꯏꯪꯕꯗꯣ ꯊꯛꯀꯦꯀꯣ ꯌꯥꯝ ꯏꯪꯉꯦ ꯁꯤꯗꯤ ꯏꯪꯖꯅꯨ ꯌꯥꯔꯦ ꯃꯤꯛꯁ ꯈꯔ ꯇꯧꯒꯦ ꯁꯥꯏ ꯄꯨꯛ ꯄꯨꯛ ꯀꯥꯝꯊꯤꯕ ꯁꯝꯁꯦ ꯅꯪꯅ ꯄꯨꯟꯕꯤꯔꯤꯁꯤ ꯆꯥꯝꯃ ꯄꯨꯟꯕꯤꯔꯝꯃꯦ ꯊꯕꯛꯁꯨ ꯇꯧꯕ ꯋꯥꯊꯤꯁꯨ ꯆꯥꯕ ꯑꯗꯣ ꯑꯗꯨꯅꯤ ꯁꯝꯁꯦ ꯃꯥꯅ ꯀꯛꯊꯠꯈꯤꯕꯗꯒꯤ ꯈꯨꯏ ꯃꯃꯩ ꯁꯪꯕꯤ ꯃꯥ ꯂꯩꯔꯦ ꯀꯦꯃꯤꯡꯗ꯭ꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣꯁꯦ ꯑꯁꯤꯁꯦ ꯈꯔ ꯆꯠꯊꯣꯛꯈꯣ ꯈꯔ ꯑꯁꯤꯒꯤꯁꯤꯗ ꯊꯝꯃꯣ ꯌꯥꯔꯦ ꯑꯁꯤꯒꯤꯁꯤꯗ ꯊꯝꯃꯣ ꯌꯥꯔꯦ ꯂꯥꯏꯠ ꯃꯨꯛꯕꯥꯡꯂꯣ ꯇꯧꯗꯣꯏꯁꯤꯕꯣ ꯂꯥꯏꯠ ꯃꯨꯛꯕꯥꯡ ꯏꯃꯥꯏ ꯑꯣ ꯃꯥꯏ ꯒꯣꯠ ꯆꯥꯔꯁꯤ ꯁꯤ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯐꯤꯠ ꯂꯥꯎꯅ ꯃꯌꯥꯝ ꯆꯣꯡꯈ꯭ꯔꯦꯕ ꯁꯤ ꯃꯌꯥꯝꯅ ꯆꯥꯁꯤꯜꯂꯒ ꯀꯥꯏꯗꯒꯤ ꯋꯦꯠ ꯂꯣꯁꯅꯣ ꯌꯥꯔꯦ ꯅꯪ ꯋꯦꯠ ꯂꯣꯁ ꯀꯥꯏ ꯍꯥꯏꯔꯛꯀꯅꯣ ꯍꯌꯦꯡꯗꯩ ꯕꯣꯔꯥ ꯆꯥꯗꯕꯗꯤ ꯀꯨꯏꯔꯝꯃꯅꯤ ꯅꯪ ꯎꯗ꯭ꯔꯦ ꯑꯩ ꯎꯗꯦ ꯑꯗꯨ ꯉꯥꯛꯇꯪ ꯎꯈꯤꯔꯣꯏꯒꯦ ꯎꯍꯟꯒꯦ ꯐꯣꯟ ꯀꯦꯜꯂꯛꯀꯅꯤꯀꯣ ꯊꯨꯝ ꯅꯝꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯀꯩꯅꯣ ꯁꯤꯁꯦ ꯁꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯏꯌꯦ ꯑꯩꯅ ꯁꯤ ꯃꯣꯔꯣꯛ ꯕꯣꯔꯥꯗꯔꯣ ꯅꯠꯇꯦ ꯏꯔꯣꯟꯕꯁꯦ ꯑꯣ ꯁꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯗꯦꯅ ꯑꯩꯅ 5-6 ꯍꯥꯞꯆꯤꯟꯂꯤꯅꯦ ꯍꯥꯏ ꯍꯥꯏ
ꯏꯄꯥ ꯏꯄꯨꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯄꯦꯛ ꯑꯃꯇꯪ ꯆꯦꯔꯁ ꯃꯌꯥꯝ ꯆꯦꯔꯁ ꯏꯔꯣꯟꯕ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯤ ꯑꯣꯏꯅ ꯄꯣꯗꯤ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ ꯆꯥꯛꯁꯨ ꯆꯥꯎ ꯀꯃꯦꯟ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯆꯥꯛ ꯇꯣꯛꯀꯥꯟ ꯄꯥꯔꯛꯑꯒ ꯆꯦ ꯅꯥꯕ ꯐꯔꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯐꯔꯒꯦ ꯅꯥꯕ ꯌꯥꯗꯦ ꯍꯌꯦꯡ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯨꯗꯣꯏꯅꯦ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯅꯝꯒꯦ ꯇꯧꯕ ꯃꯌꯥꯡ ꯃꯆꯥꯈꯩꯅ ꯎꯁꯤꯠꯇꯕꯗꯣ ꯑꯩꯈꯣꯏꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯌꯥꯏꯗꯅ ꯃꯌꯥꯡꯗꯩꯗꯤ ꯁꯨꯡꯄꯤ ꯄꯤꯗꯦꯕꯣ ꯃꯌꯥꯡ ꯀꯩ ꯑꯣꯏꯔꯤꯒꯦ ꯍꯥꯏꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯦꯁꯦꯖꯅꯦ ꯑꯩꯅ ꯄꯥꯝꯕꯤꯔꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯒꯅꯨ ꯈꯖꯪꯁꯤ ꯂꯣꯁꯦ ꯑꯩꯃ ꯅꯪ ꯆꯨꯝꯅ ꯃꯃꯥꯏꯁꯦ ꯑꯃꯨꯛ ꯅꯥꯔꯨꯕꯒꯤ ꯁꯛꯁꯦ ꯀꯦꯗꯕꯩ ꯁꯛ ꯋꯤꯗꯥꯎꯠ ꯃꯦꯀꯞ ꯍꯥꯏꯁꯦ ꯑꯩ ꯄꯤꯁꯨꯝ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯌꯥꯎꯗꯕꯅꯦꯕ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯀꯦꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯅꯪꯅ ꯁꯛꯇꯣ ꯑꯝꯇ ꯐꯖꯅ ꯑꯝꯇ ꯎꯍꯟꯒꯦꯁꯦ ꯁꯨꯃꯥꯏ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯨ ꯃꯣꯏꯔꯥ ꯅꯠꯇꯦ ꯆꯧꯀ꯭ꯔꯤ ꯆꯤꯡꯁꯤꯟꯕꯩꯅꯤ ꯇꯣ ꯁꯤ ꯆꯧꯀ꯭ꯔꯤ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯕ ꯃꯩ ꯆꯠꯂꯤꯍꯦ ꯋꯥꯡꯕꯧꯗꯤ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯗ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟ ꯍꯥꯏ ꯆꯦ ꯍꯥꯏ ꯑꯩ ꯊꯨꯝ ꯈꯤꯇ ꯂꯧꯔꯨꯈꯤꯒꯦꯗ ꯊꯨꯝ ꯌꯥꯝ ꯆꯥꯒꯅꯨ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯗꯨꯝ ꯐꯖꯩꯗ ꯍꯥꯏ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯐꯖꯕꯅ ꯀꯩꯁꯨ ꯆꯥꯕ ꯌꯥꯗꯕꯅ ꯃꯌꯥꯝ ꯁꯤꯝꯇꯪꯗꯤ ꯍꯥꯏꯔꯝꯒꯦ ꯐꯖꯕꯅ ꯆꯥ ꯌꯥꯗ꯭ꯔꯁꯨ ꯐꯖꯕꯅ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯌꯦ ꯃꯋꯥ ꯂꯧꯗꯦ ꯑꯩꯈꯣꯏꯗꯤ ꯊꯤꯔꯨꯔꯕꯅꯤꯅ ꯐꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯐꯖꯔ ꯖꯤꯔꯣ ꯑꯣꯏꯔꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯣꯡꯁꯤꯁꯨ ꯁꯨꯝ ꯇꯞ ꯇꯞ ꯁꯥꯒꯠꯂꯛꯑꯦ ꯊꯨꯝ ꯌꯥꯝ ꯆꯥꯒꯅꯨꯀꯣ ꯉꯁꯤꯗꯤ ꯈꯔ ꯅꯝꯗꯒꯨꯝ ꯇꯧꯋꯦꯗ ꯀꯣ ꯅꯝꯃꯤ ꯅꯝꯃꯤ ꯊꯨꯝ ꯌꯥꯝ ꯆꯥꯒꯅꯨ ꯇꯥꯃꯣ ꯏꯆꯜꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯕꯁꯤ ꯈꯪꯗꯦꯅꯦ ꯑꯗꯨꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯍꯥꯏꯗꯤ ꯀꯄꯜ ꯑꯣꯏꯔ ꯃꯇꯨꯡꯗꯀꯣ ꯅꯨꯡꯁꯤꯕꯅꯦꯕ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯅ ꯆꯦ ꯍꯥꯏꯔꯦ ꯑꯥꯎ ꯑꯩꯅ ꯆꯥꯈꯤꯕꯩ ꯆꯅꯝꯗꯣ ꯁꯥꯏꯕꯗ ꯌꯥꯎꯔꯛꯇꯦ ꯑꯣ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯀꯞꯄꯨꯕꯒꯤ ꯃꯤꯠꯀ ꯄꯣꯝꯃꯤꯁꯤꯗꯤ
ꯀꯩ ꯃꯊꯦꯜꯅꯣ ꯆꯦ ꯏꯔꯣꯟꯕꯅꯦ ꯌꯣꯡꯆꯥꯛꯁꯨ ꯑꯝꯇ ꯍꯦꯛ ꯊꯦꯡꯅꯗꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯀꯌꯥ ꯍꯥꯞꯈꯤꯒꯦꯅ ꯌꯣꯡꯆꯥꯛ ꯑꯃ ꯍꯥꯏꯗꯤ ꯄꯨꯂꯞ ꯑꯁꯥꯡꯕꯗꯣ ꯑꯃ ꯌꯥꯔꯦ ꯌꯥꯎꯕ ꯌꯥꯎꯋꯦ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯋꯦ ꯌꯥꯔꯦ ꯇꯤꯜꯍꯧꯗꯤ ꯌꯥꯔꯦ ꯊꯕꯤꯗꯤ ꯆꯥꯎ ꯊꯕꯤꯗꯤ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯑꯅꯝꯕꯒ ꯆꯥꯔꯝꯃꯦ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯦ ꯅꯍꯥꯟ ꯌꯥꯎꯁꯪ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯆꯣꯡꯉꯦ ꯀꯛꯆꯤꯡꯗꯒꯤ ꯑꯩꯈꯣꯏ ꯌꯨꯅꯤꯠꯀ ꯅꯛꯅꯅ ꯃꯩꯇꯩ ꯃꯆꯥ ꯈꯔ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯒ ꯑꯗꯨꯒ ꯆꯦ ꯇꯥꯃꯣꯒ ꯅꯧꯔꯤꯀꯥꯟꯗ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯂꯩꯕ ꯌꯥꯎꯋꯦ ꯌꯥꯎꯔꯛꯇꯦꯗ ꯀꯟꯅ ꯁꯥꯒꯠꯂꯛꯑꯦꯗ ꯌꯥꯝ ꯀꯟꯅ ꯁꯥꯕꯁꯨ ꯑꯣꯏꯗꯦ ꯍꯥꯟꯅ ꯌꯣꯡꯆꯥꯛꯄꯅ ꯍꯦꯟꯅ ꯍꯥꯎꯋꯤꯀꯣ ꯁꯤ ꯍꯥꯎꯇꯦꯀꯣ ꯈꯥꯒꯨꯝ ꯇꯧꯋꯦ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯌꯥꯏ ꯍꯨꯟꯗꯣꯛꯀꯅꯨ ꯆꯥꯊꯣꯛꯑꯣ ꯍꯥꯎꯇꯦ ꯁꯤꯜꯆꯔꯒꯤ ꯌꯣꯡꯆꯥꯛꯅꯦ ꯅꯍꯥꯟ ꯆꯥꯕ ꯑꯆꯧꯕꯁꯤꯡꯗꯨꯗꯤ ꯍꯥꯎꯋꯦꯕ ꯑꯩꯒꯤ ꯀꯃꯦꯟ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔ ꯊꯝꯃꯒꯦ ꯂꯥꯝ ꯐꯪꯗꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯗꯕꯅꯦꯕ ꯅꯣꯏ ꯐꯩ ꯍꯥꯏꯁꯤꯗꯤ ꯍꯨꯃꯥꯡꯒ ꯇꯥꯏꯁꯤꯗꯤ ꯆꯥꯛ ꯆꯥꯕꯗ ꯅꯛꯁꯜꯂꯛꯑꯗꯤ ꯀꯩꯀꯩꯒ ꯌꯥꯝ ꯃꯥꯜꯂꯦ ꯆꯦ ꯗꯗꯥ ꯆꯥꯛꯈꯨꯝ ꯆꯥꯎꯕ ꯇꯥꯅꯧꯑꯣ ꯍꯥꯏ ꯆꯦ ꯑꯝꯇꯗꯤ ꯅꯣꯛꯂꯛꯑꯣ ꯄ꯭ꯂꯤꯖ ꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯔꯨꯗꯕꯒꯤꯀꯣ ꯀꯞꯄꯨꯕꯒꯤ ꯃꯃꯥꯏ ꯃꯤꯠꯁꯦ ꯂꯣꯏ ꯄꯣꯝꯃꯦꯕ ꯀꯞꯄꯨꯕ ꯑꯩꯅ ꯀꯣꯛ ꯆꯤꯛꯑꯦꯅ ꯆꯦ ꯄꯥꯔꯨꯅꯨ ꯁꯥꯎꯜꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯉꯁꯦ ꯑꯝꯇ ꯌꯦꯡꯁꯦ ꯍꯥꯏꯁꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯊꯝꯕꯥꯜꯁꯅꯥ ꯁꯥꯎꯗꯦꯗ ꯆꯦ ꯍꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯁꯤ ꯆꯦꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯕꯩꯅꯦ ꯍꯥꯏꯕ ꯀꯝ ꯍꯥꯏ ꯑꯩ ꯇꯤꯁꯨ ꯄꯦꯄꯔ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯣꯔꯣꯛꯅ ꯁꯣꯏꯕꯨꯝꯗꯗꯤ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯁꯥꯕꯅꯤꯀꯣ ꯆꯥꯛꯈꯨꯝ ꯆꯥꯎꯕ ꯇꯥꯅꯩ ꯆꯥꯛꯈꯨꯝ ꯑꯩ
ꯆꯥꯛꯈꯨꯝꯗꯤ ꯃꯥꯅ ꯆꯥꯎꯋꯦ ꯉꯁꯤꯁꯦ ꯀꯣꯛ ꯆꯤꯛꯄꯀꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯀꯣꯛ ꯆꯤꯛꯇꯅ ꯑꯩꯁꯦ ꯀꯞꯄ ꯀꯨꯏꯅ ꯂꯩꯔꯣ ꯅꯦꯃꯥ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯣꯡꯒꯦꯅ ꯍꯥꯏꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯊꯣꯡꯉꯦꯕ ꯑꯩꯁꯦ ꯑꯅꯝꯕꯅ ꯆꯥꯛ ꯀꯩꯒꯨꯝꯕꯁꯦ ꯅꯥꯔꯁꯨꯀꯣ ꯑꯗꯨꯝ ꯏꯁꯥ ꯐꯅꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯊꯣꯛꯑꯃ ꯅꯥꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯋꯦꯕ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯕꯣꯔꯥꯅꯦ ꯆꯥꯎꯕꯁꯦ ꯑꯗꯨꯝ ꯑꯣꯛꯑꯦꯕ ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯔꯤꯁꯤꯗꯤ ꯎꯝ ꯆꯥꯛ ꯂꯣꯏꯔꯤꯗꯨꯗꯤ ꯑꯣꯛꯇ꯭ꯔꯗꯤ ꯅꯠꯇꯦ ꯆꯦꯃꯤꯠ ꯄꯣꯝꯃꯦ ꯀꯞꯄꯨꯏꯑꯕ ꯑꯗꯨꯏꯅꯦ ꯇꯥꯃꯣ ꯃꯈꯜ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁ ꯚꯦꯔꯤ ꯍꯣꯠ ꯚꯦꯔꯤ ꯏꯁꯄꯥꯏꯁꯤ ꯑꯦꯟ ꯚꯦꯔꯤ ꯗꯦꯂꯤꯁꯤꯌꯁ ꯅꯩꯕꯅꯦ ꯈꯔ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯝꯇ ꯇꯧꯒꯦꯁꯦ ꯅꯁꯛꯇꯣ ꯑꯝꯇ ꯎꯠꯀꯦ ꯂꯣꯏ ꯆꯥꯔꯔꯣꯏꯒꯦꯕꯀꯣ ꯆꯥꯛ ꯂꯦꯝꯕ ꯑꯩꯗꯤ ꯌꯥꯗꯦ ꯈꯔ ꯂꯩꯔ ꯆꯥꯎ ꯃꯌꯦꯡ ꯇꯥꯍꯟꯒꯦ ꯇꯧꯕꯅꯦ ꯌꯥꯔꯣꯏ ꯇꯥꯒꯦ ꯇꯥꯗꯁꯅꯨ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯌꯦꯡ ꯇꯥꯔꯒ ꯐꯤꯂꯝ ꯑꯝꯇꯪ ꯀꯨꯝꯁꯤꯔꯅ ꯇꯧꯕꯅꯦ ꯃꯤꯅ ꯍꯥꯠꯀꯦ ꯍꯥꯏꯔꯛꯇꯅ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯎꯝ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯦ ꯃꯣꯔꯣꯛꯁꯦ ꯑꯩꯅꯅꯦ ꯉꯍꯥꯟꯈꯩꯅꯦ ꯃꯣꯏ ꯁꯤꯒꯤ ꯃꯣꯔꯣꯛ ꯄꯣꯞ ꯄꯣꯞ ꯂꯥꯎꯕꯗꯣ ꯈꯔ ꯁꯥꯕ ꯋꯥꯠꯄ ꯑꯗꯨꯒꯤ ꯉꯥꯏ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯁꯨꯡꯀꯦ ꯀꯦꯗꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯥꯏꯗꯤ ꯑꯩ ꯃꯉꯥꯏꯔꯦ ꯑꯩ ꯌꯥꯝ ꯀꯦꯕꯩ ꯇꯥꯏꯞꯇꯒ ꯑꯩꯗꯤ ꯄꯤꯁꯨꯝ ꯈꯛ ꯌꯦꯛꯄꯩ ꯋꯥꯅꯤ ꯑꯩ ꯍꯥꯏꯕ ꯅꯪꯁꯨ ꯌꯥꯎꯔꯕꯅꯦ ꯃꯤꯗꯤ ꯑꯌꯥꯝꯕꯅ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤꯅ ꯃꯌꯥꯝ ꯀꯦꯕ ꯄꯥꯎꯗꯔ ꯊꯥꯕ ꯌꯥꯎꯔꯝꯅꯦꯕ ꯇꯁꯦꯡꯕꯩꯗꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯅꯦꯒ ꯍꯥꯏꯔꯛꯇꯣꯏꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯝꯕꯒꯨꯝꯕꯅ ꯑꯅꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤꯗꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯅ ꯄꯥꯎꯗꯔ ꯅꯨꯡꯗꯔꯒ ꯑꯃꯨꯛ ꯊꯥꯗꯦꯕ ꯃꯌꯥꯝꯅ ꯑꯗꯨꯁꯨ ꯑꯩꯅ ꯅꯝꯃꯤ ꯐꯣꯟꯁꯦ ꯀꯩꯅꯣꯅꯦ ꯑꯦꯝ ꯑꯥꯏꯒꯤ ꯅꯣꯠ 9 ꯄ꯭ꯔꯣ ꯐꯣꯟꯗꯩꯅꯦꯕ ꯀꯦꯃꯦꯔꯥ ꯇꯣꯉꯥꯟꯅ ꯂꯩꯔ ꯊꯝꯗꯦ ꯐꯣꯟꯗꯩ ꯑꯗꯨꯝ ꯅꯝꯃ ꯄꯨꯡꯊꯥ ꯊꯥꯒꯠꯂꯤꯅꯤ ꯃꯌꯥꯝꯅꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯀꯦ ꯈꯣꯠꯂꯦ ꯍꯥꯏꯕꯩ ꯅꯠꯇꯕꯀꯣ ꯌꯨꯇ꯭ꯌꯨꯕꯔ ꯑꯅꯝꯕꯅ ꯌꯨꯇ꯭ꯌꯨꯕ ꯍꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯈꯔ ꯑꯗꯨꯝ ꯀꯦꯅ ꯅꯥꯟꯅ ꯂꯨꯅ ꯇꯧꯔ ꯊꯣꯡꯅꯒꯗꯕꯅꯤꯀꯣ ꯊꯣꯛꯄꯕꯨꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯊꯑꯣꯏꯅ ꯀꯦꯕ ꯀꯥꯟꯗꯗꯤ ꯀꯦꯗꯦꯕ ꯚꯤꯗꯤꯑꯣ ꯅꯝꯗꯣꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯀꯌꯥ ꯂꯨꯅ ꯅꯥꯟꯅ ꯎꯔꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯃꯥꯗꯤ ꯄꯥꯝꯗꯦꯕ ꯑꯩꯅ ꯅꯝꯖꯦꯟ ꯆꯤꯡꯕꯒꯤꯀꯣ ꯉꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏ ꯆꯦꯗꯤ ꯌꯥꯝꯅ ꯄꯥꯝꯃꯦ ꯐꯣꯟ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯣꯇꯣ ꯀꯥꯞꯄ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒ ꯊꯣꯛꯏꯉꯩ ꯉꯍꯥꯟꯋꯥꯏ ꯃꯔꯩ ꯌꯦꯠꯅꯩꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯥꯗꯤ ꯍꯥꯏꯗꯤ ꯗꯨꯒꯦꯁꯀꯤ ꯅꯨꯄꯤ ꯇꯥꯏꯞꯅꯦꯕ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯗꯤ ꯐꯣꯇꯣ ꯄꯥꯝꯃꯦ ꯑꯗ ꯗꯨꯒꯦꯁꯀꯤ ꯖꯩ ꯍꯤꯟ ꯗꯣꯁ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯤꯁꯤꯗꯤ ꯀꯟꯅ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯀꯌꯥ ꯄꯥꯝꯃꯛꯇꯦꯕ ꯁꯨꯝ ꯍꯧꯖꯤꯛ ꯅꯝꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯊꯑꯣꯏꯅ ꯅꯝꯈ꯭ꯔꯕꯒꯤ ꯑꯗꯨꯝ ꯅꯝꯕꯩ ꯋꯥꯅꯦꯕ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ ꯂꯥꯏꯁ꯭ꯔꯝ ꯊꯝꯕꯥꯜꯈꯝꯅ ꯁꯥꯏꯍꯦꯛ ꯀꯥꯝꯕꯤꯌꯣ ꯉꯥꯏꯈꯣꯍꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎ ꯍꯥꯏꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯗꯤ ꯆꯥꯎ ꯀꯩꯒꯤꯅꯣ ꯆꯥꯛ ꯆꯥꯒꯅꯣ ꯍꯥꯏꯗꯨꯕꯣ ꯕꯣꯔꯥ ꯆꯥꯊꯣꯛꯑꯣ
ꯑꯩꯉꯣꯟꯗ ꯑꯃ ꯌꯥꯎꯔꯦ ꯅꯉꯣꯟꯗ ꯑꯃ ꯅꯪ ꯆꯥꯔꯣ ꯑꯩꯗꯤ ꯌꯥꯎꯔꯤꯕ ꯁꯤ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯑꯩ ꯃꯊꯦꯜꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯤꯔꯤꯁꯤꯕꯨ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯗꯨꯗꯒꯤ ꯍꯨꯃꯥꯡꯁꯤ ꯑꯃꯨꯛ ꯀꯥꯏꯗ ꯇꯥꯔꯛꯏꯁꯦ ꯑꯗꯒꯤ ꯕꯣꯔꯥꯒ ꯂꯥꯏꯐ ꯃꯨꯛꯕꯥꯡꯅꯦ ꯇꯧꯔꯤꯁꯦ ꯃꯣꯏ ꯊꯣꯛꯄ꯭ꯔꯥ ꯑꯃꯨꯛ ꯍꯪꯉꯛꯑꯅꯤ ꯆꯤꯌꯔꯅꯤ ꯑꯩ ꯈꯨꯠ ꯍꯥꯝꯃꯨꯈꯤꯒꯦ ꯃꯥꯁꯨ ꯀꯩꯅꯣ ꯃꯗꯨ ꯌꯥꯝ ꯃꯗꯨ ꯄꯥꯝꯖꯅ ꯌꯥꯝ ꯄꯥꯝꯖꯅ ꯌꯦꯡꯂꯤꯕ ꯍꯥꯏꯕꯅꯤꯗ ꯍꯥꯎꯋꯦ ꯑꯩ ꯌꯣꯡꯆꯥꯛ 2 ꯆꯥꯔꯦ ꯉꯁꯤꯒꯤ ꯑꯩꯗꯤ ꯌꯣꯡꯆꯥꯛꯇꯤ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯍꯥ ꯀꯣꯕꯤ ꯂꯦꯝꯕ ꯑꯩ ꯌꯣꯡꯆꯥꯛ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯀꯪꯕ ꯇꯤꯡꯉꯒ ꯆꯥꯒꯗꯕꯗꯣ ꯀꯥꯡꯍꯧꯗꯒ ꯊꯥꯛꯄꯗꯣ ꯑꯗꯨꯗꯗꯤ ꯈꯔ ꯑꯗꯨꯝ ꯆꯥꯏ 3-4ꯀꯨꯝꯕ ꯑꯗꯨ ꯊꯑꯣꯏꯅ ꯃꯌꯥꯝꯗꯨꯒ ꯆꯥꯕ ꯑꯗꯨꯗꯤ ꯉꯝꯗꯦꯕ ꯅꯝꯃꯛꯀꯦ ꯑꯗꯨ ꯌꯥꯏ ꯑꯥꯏꯗꯤꯌꯥꯗꯣ ꯇꯥꯃꯣ ꯍꯩ ꯆꯥꯝꯕꯤꯔꯛꯑꯣ ꯍꯩ ꯆꯥꯝꯃꯛꯑꯣ ꯍꯩ ꯆꯥꯝꯃꯛꯑꯣ ꯍꯩ ꯆꯥꯈꯤꯔꯣꯏ ꯍꯥꯏꯔꯣ ꯍꯩ ꯅꯨꯡꯊꯤꯟ ꯑꯣꯏꯅ ꯆꯥꯔꯁꯦ ꯍꯧꯖꯤꯛ ꯄꯨꯛ ꯄꯤꯛ ꯊꯜꯂꯦ ꯍꯩꯒꯤ ꯖꯒꯥ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯅꯪ ꯆꯥꯅꯤꯡꯉꯗꯤ ꯇꯧꯔꯛꯑꯣ ꯁꯦ ꯁꯤꯅ ꯇꯩꯊꯣꯛꯑꯣ ꯅꯃꯥꯏꯗꯣ ꯈꯔ ꯅꯅꯥ ꯀꯥꯃꯨ ꯌꯥꯎꯗꯦ ꯐꯤꯁꯦ ꯀꯨꯞꯁꯜꯂ ꯊꯝꯃꯝꯃꯤꯅꯤꯅ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯂꯦꯝꯃꯤꯁꯦ ꯌꯦꯡꯉꯨꯁꯦ ꯍꯥꯎꯁꯨ ꯍꯥꯎꯇꯕꯒꯤ ꯌꯣꯡꯆꯥꯛꯁꯦ ꯍꯥꯎꯔꯝꯗ꯭ꯔꯦꯕ ꯉꯁꯤꯗꯤ ꯑꯩꯅꯁꯨ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦꯅ ꯍꯥꯞꯆꯤꯟꯕꯁꯤꯗ ꯇꯥꯃꯣ ꯐꯣꯟꯁꯦ ꯄꯥꯏꯕ꯭ꯔꯣ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯇꯦꯕꯜ ꯀꯩꯀꯥꯁꯦ ꯇꯩꯊꯣꯛꯀꯦ ꯐꯣꯟꯁꯦ ꯄꯥꯏꯔꯨ ꯂꯥꯎ ꯍꯥꯏꯕ ꯂꯥꯏꯚ ꯂꯣꯏꯁꯜꯂꯗꯣꯏꯔꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯂꯣꯏꯁꯜꯂꯔꯣꯏꯗ ꯑꯩ ꯈꯨꯠ ꯆꯥꯝꯃꯨꯈꯤꯒꯦ ꯅꯕꯨꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯟꯗꯣꯛꯑꯣ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯈꯟꯖꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯇꯀꯤꯂꯥ ꯇꯧꯗ꯭ꯔꯕꯨ ꯃꯌꯥꯝ ꯚꯥꯏ ꯇꯀꯤꯂꯥ ꯇꯧꯗ꯭ꯔꯦ ꯕꯣꯔꯣꯁꯤꯜ ꯂꯣꯏ ꯇꯧꯔꯦ ꯇꯀꯤꯂꯥꯗꯣ ꯋꯥꯏꯑꯦꯕ ꯌꯥꯝꯅ ꯁꯦꯇꯔꯗꯦꯒꯨꯝꯕꯗ ꯑꯣꯏꯅ ꯇꯧꯒꯦ ꯑꯗꯨꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ RJKS10 ꯂꯥꯏꯚ ꯂꯣꯏꯁꯤꯟꯈꯤꯅꯨ ꯍꯥꯏ ꯍꯣꯏ ꯂꯥꯏꯚ ꯂꯣꯏꯁꯤꯟꯈꯤꯔꯣꯏ
ꯇꯥꯃꯣ ꯋꯥꯔꯕꯣ ꯆꯥꯛ ꯌꯥꯝ ꯆꯥꯔꯦ ꯋꯥꯗꯦꯗ ꯁꯨꯁꯥꯟ ꯐꯪꯖꯝ ꯍꯥꯏꯅꯤꯡꯉꯤ ꯆꯥꯛ ꯇꯣꯛꯑꯦ ꯇꯥꯃꯣ ꯃꯤꯔꯦꯝ ꯃꯥꯟꯕ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯍꯥꯏꯌꯦ ꯕ꯭ꯔꯣꯒ ꯈꯤꯇꯪꯗꯣ ꯇꯝꯃꯣ ꯑꯩꯒꯤ ꯒꯨꯂꯤ ꯑꯦꯜꯑꯦꯁꯦ ꯃꯌꯥꯝꯁꯦ ꯑꯝꯇ ꯔꯤꯌꯦꯜ ꯎꯠꯀꯦ ꯑꯦꯁ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ 35 ꯃꯥꯒꯤ 26 ꯒꯨꯂꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯩꯁꯦ ꯒꯨꯂꯤꯅ ꯌꯣꯝꯃꯒ ꯍꯤꯡꯉꯤꯅꯦ ꯕ꯭ꯔꯣ ꯁꯨꯒꯨꯅꯨꯗ ꯚꯨꯠꯀꯤ ꯋꯥꯔꯤ ꯑꯃ ꯑꯊꯦꯡꯕꯗ ꯑꯗꯨꯔꯣ ꯍꯨꯏ ꯇꯀꯤꯂꯥ ꯇꯧꯕꯩ ꯌꯦꯡꯕ ꯚꯤꯗꯤꯑꯣ ꯋꯥꯔꯤ ꯑꯝꯇ ꯂꯩꯕꯗꯣ ꯁꯦꯝꯃꯛꯑꯣ ꯕ꯭ꯔꯣ ꯂꯤꯕꯤꯔꯛꯑꯣ ꯌꯥꯕ꯭ꯔꯣ ꯇꯀꯤꯂꯥꯗꯤ ꯃꯥꯗꯤ ꯇꯧꯗꯕꯅꯤꯗ ꯇꯀꯤꯂꯥꯗꯤ ꯀꯌꯥ ꯃꯣꯏꯗꯤ ꯕ꯭ꯔꯣꯁꯦꯜꯗ ꯄꯦꯛ ꯑꯃ ꯍꯩꯔꯒ ꯏꯁꯤꯡ ꯇꯥꯞ ꯇꯥꯡꯅ ꯍꯩꯖꯤꯜꯂꯒ ꯊꯛꯄ ꯃꯣꯏꯒꯤ ꯌꯨ ꯈꯨꯊꯛꯇꯤ ꯆꯦ ꯀꯩꯒꯤ ꯒꯨꯂꯤꯅꯣ ꯈꯪꯗꯦ ꯀꯔꯤꯅꯣ ꯗꯣꯛꯇꯔꯅꯦꯅ ꯈꯤꯇꯪ ꯀꯣꯛ ꯂꯩꯈꯠꯄ꯭ꯔꯥ ꯈꯪꯗꯦ ꯒꯨꯂꯤ ꯃꯌꯥꯝꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯀ꯭ꯋꯥ ꯆꯥꯗꯣꯏꯔꯣ ꯑꯃꯨꯛ ꯑꯩꯗꯤ ꯆꯥꯗꯦ ꯀ꯭ꯋꯥ ꯃꯥꯁꯨ ꯀ꯭ꯋꯥꯗꯤ ꯆꯥꯗꯦ ꯀꯩꯅꯣ ꯀꯔꯤꯕ ꯁꯨꯃꯥꯏꯅ ꯂꯣꯏꯕꯤꯗꯣ ꯀꯩꯅꯣ ꯅꯦꯕ꯭ꯂꯥ ꯅꯦꯕ꯭ꯂꯥ ꯍꯥꯏꯕ꯭ꯔꯣ ꯑꯥꯔꯃꯤꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯃ ꯂꯩꯕꯗꯣ ꯁꯤꯗ ꯅꯞꯄ ꯅꯞꯄꯒ ꯑꯗꯨꯗꯣ ꯀꯀꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯀꯀꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕ ꯀꯩꯅꯣ ꯀꯀꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯁꯤꯁꯤꯗꯤ ꯂꯣꯏꯈ꯭ꯔꯕ ꯁꯤꯁꯤꯗꯤ ꯂꯣꯏꯔ ꯃꯥꯜꯂꯦ ꯇꯥꯃꯣ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯤ ꯑꯃꯈꯛꯅꯤ ꯒꯨꯂꯤ ꯃꯉꯥꯅꯦ ꯑꯗ ꯌꯥꯎꯔꯤꯗꯣ ꯁꯤ ꯑꯃ ꯋꯥꯠꯂꯦꯅ ꯆꯥꯗꯧꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯣꯔꯦꯟꯒꯤꯅꯦꯕꯀꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯊꯥꯒꯤꯁꯦ ꯍꯥꯏꯇꯥꯔꯗꯤ ꯆꯦ ꯁꯤꯌꯔ ꯅꯁꯥ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯔꯤꯒꯤ ꯍꯤꯗꯥꯛꯅꯣ ꯍꯥꯏ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯍꯟꯗꯛꯁꯦꯀꯣ ꯆꯤꯕꯤꯠ 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 ꯅꯥꯒꯦ 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 ꯑꯗꯨꯝ ꯇꯧ ꯂꯩꯕ ꯏꯁꯥꯁꯦ ꯈꯔ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦ ꯆꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯔꯤꯒꯤ ꯍꯤꯗꯥꯛꯅꯣ ꯃꯤ ꯚ꯭ꯌꯨ ꯍꯟꯊꯔꯛꯑꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ व्यूज से क्या लेना देना तेरे को क्या मतलब तेरे को तेरे को क्या मतलब तेरे को मतलब इज्जत नहीं है कोई मेरा नहीं वो बात नहीं अरे हाँ यार बनाऊंगा मैं तुम्हारा नहीं बाबा ꯉꯍꯥꯟ ꯗꯨꯒꯦꯁꯀꯤ ꯀꯩꯅꯣꯗꯣ ꯅꯨꯄꯤꯗꯣ ꯑꯗꯨꯗꯨꯅ ꯇꯥꯃꯣ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣꯌꯦ ꯑꯩꯅ आप लोग बाबू सोना बुलाते हैं ना ऐसे अच्छा मैं सोच रही थी नाम बुला रहे आप ꯂꯣꯏꯁꯟꯒꯤꯅꯣ ꯂꯥꯏꯐꯁꯦ ꯊꯝꯕꯥꯜꯁꯅꯥ ꯀꯩꯅꯣ ꯍꯥꯏ ꯊꯝꯕꯥꯜꯁꯅꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯀꯞꯐꯧꯔꯅꯤ ꯍꯥꯏꯁꯦ ꯊꯝꯕꯥꯜꯁꯅꯥ ꯊꯝꯕꯥꯜꯁꯅꯥꯗꯤ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯀꯤ ꯃꯤꯡꯅꯤ ꯊꯝꯕꯥꯜꯁꯅꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯥꯕꯣꯛꯀꯤ ꯃꯤꯡꯅꯦ ꯁꯀꯥꯏꯔꯦ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯅꯤꯡꯗꯔꯥ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯅꯅꯥꯛꯇ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇ꯭ꯔꯦ ꯄꯥꯔꯛꯏꯁꯤꯗꯤ ꯆꯦ ꯇꯨꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯕꯥꯏ
ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯂꯥꯏꯛ ꯁꯦ ꯄꯨꯡ ꯀꯌꯥꯐꯧ ꯊꯥꯗꯣꯏꯅꯣ ꯆꯦ ꯄꯨꯡ ꯍꯥꯏꯕ ꯂꯩꯇꯦꯗ ꯑꯩ ꯐꯅꯦꯛ ꯁꯦꯠꯂꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯧꯕꯅꯤ ꯐꯅꯦꯛꯁꯦ ꯑꯩꯉꯣꯟꯗ ꯀꯌꯥ ꯂꯩꯇꯦ ꯐꯅꯦꯛ ꯑꯅꯤꯗꯤ ꯍꯦꯛ ꯂꯩꯇꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯕ ꯐꯅꯦꯛ ꯑꯊꯥꯕꯗꯗꯤ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟ ꯆꯪꯉꯛꯑꯦ ꯀꯥꯂꯦꯟꯁꯤ ꯁꯤꯗꯗꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯏꯌꯦꯕ ꯁꯤꯗꯗꯤ ꯑꯗꯨꯅ ꯑꯅꯝꯕꯅ ꯏꯕꯥꯅꯤ ꯈꯛꯇꯪ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯩ ꯑꯅꯝꯕꯅ ꯐ꯭ꯔꯤ ꯏꯁꯇꯥꯏꯜꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯄꯦꯟ ꯑꯗꯨꯝ ꯑꯅꯝꯕꯅ ꯁꯦꯠꯂꯦ ꯑꯩꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯄꯦꯟ ꯁꯦꯠꯂꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯁꯩ ꯐꯖꯅ ꯑꯃ ꯁꯛꯂꯛꯑꯣ ꯍꯥꯏ ꯍꯜꯂꯣ ꯍꯥꯏ ꯍꯜꯂꯣ क्या कर रहे हो अरे कोई बात नहीं ऐसा होता है कभी कभी बॉलीवुड टॉलीवुड गाने फटाफट चक चारबो चक चारे रिता कैशाम माजे ring ꯍꯟꯗꯛꯀꯤ ꯊꯨꯡꯈꯤꯕꯒꯤ ꯗꯥꯛ ꯃꯥꯟꯕꯤ ꯆꯦ ꯅꯪ ꯋꯥꯔꯝꯃꯅꯤ ꯍꯥꯏ ꯋꯥꯔꯦ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯒꯤ ꯈꯔ ꯋꯥꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ ꯇꯔꯥ ꯁꯤ ꯉꯜꯂꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯀꯛꯆꯩꯌꯦ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯆꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯧꯖꯤꯛ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯅꯪꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯅ ꯂꯥꯛꯅ ꯇꯧꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯉꯁꯤ ꯁꯣꯔꯁꯦ ꯈꯔ ꯆꯥꯅꯤꯡ ꯆꯕꯥꯡ ꯁꯝꯅꯗꯦꯕ ꯑꯗꯨꯅ ꯏꯁꯩ ꯁꯨꯔꯗꯤ ꯇꯥꯗꯣꯏ ꯃꯥꯟꯗꯦꯕ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯂꯦꯡꯗꯅ ꯂꯩꯌꯦ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯏꯅꯥꯛꯇ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯕꯅꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯏꯅꯥꯛꯇ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯕꯅꯤ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯀꯅꯥꯅꯣ ꯍꯜꯂꯣ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯣ ꯑꯩ ꯏꯁꯥꯅ ꯀꯣꯛ ꯆꯤꯛꯇꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯝꯃꯦ ꯑꯗꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗ ꯐꯔꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉ ꯆꯥꯕ ꯇꯣꯛꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯀꯣꯛ ꯅꯥꯀꯟ ꯑꯃ ꯆꯤꯛꯄꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯏꯅꯦꯃꯤ ꯈꯔ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯐꯈ꯭ꯔꯦ ꯎꯝ ꯑꯩꯒꯤ ꯀꯩꯅꯣꯃ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯑꯣ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯔꯤꯌꯦ ꯑꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯏꯁꯩ ꯁꯛꯀꯦ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯒ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯊꯥꯔꯤꯕꯅꯦꯕ
ꯌꯦꯡꯉꯨꯔꯒꯦ ꯍꯥꯏꯁꯤꯗꯤ ꯁꯨꯔ ꯌꯥꯝ ꯇꯥꯏ ꯐꯖꯩꯌꯦ ꯍꯥꯏ ꯂꯥꯛꯂꯒꯕ ꯅꯪꯒꯨꯝꯁꯤꯕ ꯂꯒꯦ ꯁꯨꯔ ꯌꯥꯝ ꯇꯥꯏ ꯊꯦꯡꯛꯁ ꯏꯅꯝꯃ ꯑꯕꯦꯝꯃ ꯍꯥꯏꯔꯣ ꯑꯩꯁꯦ ꯕꯤꯄꯤꯟꯒꯤ ꯅꯨꯄꯤꯅꯤꯀꯣ ꯁꯨꯔꯃꯂꯥ ꯕꯤꯄꯤꯟ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯐꯖꯩ ꯐꯖꯩꯌꯦ ꯆꯦꯁꯦ ꯉꯁꯤ ꯌꯥꯝ ꯊꯤꯔꯝꯃꯤ ꯀꯩꯒꯤꯅꯣ This is my real This is my real face ꯁꯤ ꯏꯕꯥꯅꯤ ꯁꯛꯁꯤꯔꯣ ꯑꯃꯨꯛꯇꯪ ꯁꯛꯁꯦ ꯊꯝꯕꯥꯜꯁꯅꯥ ꯑꯉꯥꯡ ꯃꯈꯥ ꯇꯥꯗ꯭ꯔꯕꯣ ꯔꯙꯥꯔꯥꯅꯤ ꯁꯤꯅꯥꯝ ꯑꯉꯥꯡ ꯃꯈꯥ ꯇꯥꯗ꯭ꯔꯤꯌꯦ ꯀꯃꯦꯟ ꯇꯧꯔꯤꯁꯦ ꯍꯥꯏ ꯕꯅꯤꯇꯥ ꯑꯣ ꯍꯥꯏ ꯕꯤꯄꯤꯟꯒꯤ ꯀꯔꯤ ꯕꯤꯄꯤꯟꯒꯤ ꯅꯨꯄꯤꯅꯤꯀꯣ ꯍꯥꯏꯕ ꯍꯣꯏ ꯍꯥꯏ ꯕꯤꯄꯤꯟꯒꯤ ꯅꯨꯄꯤ ꯕ꯭ꯔꯣ ꯋꯥꯔꯤ ꯂꯤꯕꯤꯔꯛꯑꯣ ꯍꯥꯏ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯝꯇ ꯁꯛꯂꯛꯑꯣ ꯆꯦ ꯃꯦꯀꯞ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯂꯥꯏꯚ ꯊꯥꯔꯛꯂꯗꯤ ꯍꯥꯏ ꯑꯩꯗꯣ ꯆꯥꯛ ꯊꯣꯡꯉꯝꯕꯅꯦꯕ ꯑꯗꯒꯤ ꯏꯁꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯍꯥꯟꯅꯈꯩꯁꯨ ꯃꯦꯀꯞ ꯀꯩꯁꯨ ꯌꯥꯝ ꯇꯧꯗꯦ ꯑꯩꯗꯤ ꯄꯤꯁꯨꯝ ꯌꯦꯛꯑꯗꯤ ꯌꯥꯝ ꯀꯦꯕ ꯃꯥꯟꯕꯅꯦꯕ ꯄꯤꯁꯨꯝ ꯌꯦꯛꯇ꯭ꯔꯗꯤ ꯌꯥꯝ ꯃꯣꯠꯄ ꯃꯥꯟꯕꯅꯦꯕ ꯄꯤꯁꯨꯝ ꯌꯦꯛꯇ꯭ꯔꯗꯤ ꯑꯩꯁꯦ ꯃꯤ ꯌꯥꯝ ꯃꯥꯟꯗꯕꯅꯦꯕ ꯀꯩꯀꯩ ꯌꯥꯝ ꯃꯥꯟꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯗ ꯑꯩ ꯌꯦꯡꯉꯕ ꯍꯪꯉꯣ ꯃꯥꯒꯤ ꯏꯁꯩꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯝꯇ ꯅꯤꯡꯁꯤꯡꯍꯜꯂꯛꯑꯣ ꯍꯩꯅꯤ ꯆꯦ ꯀꯩꯗꯧꯕꯒꯤ ꯀꯦꯗꯣꯏꯅꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯁꯦ ꯁꯤꯗꯤ ꯐꯖꯩ ꯍꯥꯏꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣ ꯂꯩꯊꯣꯛ ꯏꯅꯥꯎꯁꯤꯗꯤ ꯍꯥꯏ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯆꯪꯉꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤꯗꯨꯗ ꯆꯪꯉꯣ ꯑꯗꯨꯗꯨꯒ ꯌꯦꯡꯉꯣ ꯍꯥꯏꯕ ꯂꯥꯏꯚꯇ ꯂꯩꯔꯝꯒꯅꯦꯕ ꯌꯨꯇꯨꯕ ꯆꯪꯕꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯂꯩꯔꯝꯃꯅꯦꯕ ꯂꯥꯏꯚꯇ ꯑꯗꯨꯝ ꯑꯗꯨꯗꯨꯅꯦ ꯆꯥꯛ ꯆꯥꯔꯦ ꯆꯥꯛꯁꯜꯂꯣ ꯍꯧꯖꯤꯛꯀꯤ ꯌꯦꯡꯉꯣ ꯆꯤꯡꯖꯜꯂꯒ ꯌꯦꯡꯉꯣ ꯅꯪꯒꯤ ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯪꯒꯤ ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ ꯀꯩꯕ ꯎꯆꯦꯛ ꯇꯣꯡꯕ ꯀꯌꯥꯝ ꯇꯣꯡꯕꯗꯣ ꯅꯪꯒꯤ ꯍꯣꯏ 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 ꯁꯛꯂꯛꯀꯦ ꯊꯝꯃꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯩ ꯁꯛꯀꯦꯀꯣ ꯀꯩꯀꯩ ꯃꯥꯟꯕꯅꯦ ꯀꯩꯀꯩ ꯃꯥꯟꯕꯅꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯧ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯈꯟꯗꯨꯅ ꯀꯔꯤꯒꯤ
ꯄꯥꯝꯂꯨꯈꯤꯅꯤ ꯑꯩꯅ ꯍꯤꯡꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯀꯔꯝꯕ ꯑꯩꯒꯤ ꯏꯔꯥꯜꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯀꯌꯥ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯀꯌꯥ ꯀꯌꯥ ꯑꯩꯅ ꯋꯥꯔꯒ ꯅꯪꯅ ꯄꯦꯟꯖꯕ ꯅꯪꯇꯒꯤ ꯋꯥꯈꯜꯅ ꯀꯩ ꯁꯣꯏꯈ꯭ꯔꯕ ꯏꯁꯩ ꯃꯌꯦꯛ ꯂꯥꯜꯂꯦ ꯅꯨꯡꯁꯤꯔꯨꯕꯅ ꯍꯥꯏꯒꯗꯕꯅꯤ ꯅꯨꯡꯁꯤꯔꯨꯕꯅ ꯏꯔꯥꯜ ꯑꯣꯏꯔꯕ ꯊꯥꯗꯣꯛꯂꯕꯅꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯕꯅꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯈꯟꯗꯨꯅ ꯀꯔꯤꯒꯤ ꯄꯥꯝꯂꯨꯈꯤꯅꯤ ꯑꯩꯅ ꯍꯤꯡꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯗꯤ ꯍꯩꯇꯦꯕ ꯁꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯥꯝ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕ ꯏꯁꯩꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯋꯥꯕ ꯃꯇꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯒ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝꯅ ꯃꯥꯒ ꯍꯥꯏꯗꯤ ꯈꯨꯠꯂꯣꯏꯅꯖꯕ ꯏꯁꯩꯅꯦꯕ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯃꯥꯅ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯁꯣꯏꯔꯁꯨ ꯁꯣꯏꯗꯦ ꯍꯥꯏ ꯂꯩꯁꯥꯡꯊꯦꯝ ꯁꯨꯝꯇ ꯍꯥꯏ ꯅꯪꯕꯨ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ ꯁꯛꯑꯣ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯍꯥꯏ ꯋꯥꯎ ꯊꯦꯡꯛ ꯌꯨ ꯑꯍꯤꯡꯗꯣ ꯀꯔꯝꯅ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯃꯪꯂꯥꯟꯗꯣ ꯑꯁꯨꯝꯅ ꯀꯥꯏꯈꯤꯅꯤ ꯅꯤꯡꯂꯨꯗꯦ ꯑꯁꯤꯔ ꯄꯨꯟꯁꯤ ꯑꯁꯤꯔ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯕ꯭ꯔꯣꯗꯤ ꯎꯈꯤꯗ꯭ꯔꯦ ꯍꯥꯏ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯃꯄꯥꯟꯗꯤ ꯈꯔ ꯊꯣꯛꯅꯤꯡꯕ꯭ꯔꯥ ꯉꯁꯤ ꯋꯥꯛ ꯇꯧꯅꯤꯡꯕ꯭ꯔꯥ ꯇꯜꯂꯕ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯑꯃꯨꯛ ꯅꯦꯠ ꯅꯨꯡꯉꯥꯏꯔꯣꯏꯀꯣ
ꯐꯪꯉꯣꯏ ꯅꯥꯕ ꯍꯥꯏꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯆꯤꯕꯤꯠ ꯆꯤꯕꯤꯠ ꯑꯗꯨꯝ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯀꯣ ꯍꯟꯗꯛꯇꯤ ꯊꯦꯡꯂ ꯑꯍꯤꯡ ꯃꯇꯝꯁꯤꯗ ꯇꯝꯂ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯇꯥꯔꯤꯕꯁꯦ ꯑꯣꯏꯔꯤꯗꯔꯥꯅꯦ ꯑꯩꯒꯤ ꯃꯩꯇꯩ ꯂꯩꯁꯦ ꯀꯦꯔꯣ ꯀꯦꯔꯣ ꯁꯛꯑꯣ ꯀꯩ ꯏꯁꯩꯅꯣ ꯀꯦꯔꯣ ꯀꯦꯔꯣ ꯅꯪ ꯏꯁꯩ ꯁꯛꯑꯣꯏꯗ ꯇꯜꯂꯦ ꯏꯕꯥꯅꯤ ꯁꯛꯃꯤꯟꯅꯁꯤ ꯁꯛꯅꯤꯡꯗꯦ ꯌꯥꯎꯔꯤꯗꯨ ꯊꯑꯣꯏꯅ ꯁꯛꯄ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯁꯛꯁꯤꯔꯥ ꯁꯛꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯑꯉꯧ ꯑꯔꯥꯛ ꯁꯛꯅꯤꯡꯗꯦ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯣꯟꯗꯥꯅ ꯏꯁꯩ ꯂꯩ ꯃꯣꯟꯗꯥꯅꯕ ꯏꯁꯩꯅꯦ ꯌꯥꯝ ꯁꯛꯅꯤꯡꯉꯤꯁꯦ ꯑꯩꯅ ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯅꯤꯡꯉꯦ ꯃꯦꯒꯥꯁꯨ ꯏꯁꯩ ꯑꯃ ꯑꯩ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯃꯤ ꯅꯣꯛꯏꯁꯤꯗꯤ ꯑꯩꯅ ꯑꯉꯧ ꯑꯔꯥꯛ ꯁꯛꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯌꯣ 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 ꯉꯥꯛꯇ ꯎꯝ ꯁꯛꯂꯛꯀꯅꯤ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗꯕꯨ ꯂꯦꯞꯂꯨꯅꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩ ꯍꯩꯇꯦ ꯇꯁꯦꯡꯕ ꯑꯗꯨꯗꯣ ꯉꯥꯏꯍꯥꯛꯃꯨꯛꯁꯨ ꯈꯜꯂꯛꯑꯦꯕ ꯑꯩꯅ ꯇꯝꯒꯦꯅꯗꯤ ꯈꯟꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩ ꯀꯥꯎꯗꯅ ꯇꯝꯍꯧꯗ꯭ꯔꯦ ꯍꯧꯒꯠꯂꯛꯑꯣ ꯁꯛꯅꯤꯡꯗꯦ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯑꯗꯨꯗꯤ ꯀꯩ ꯏꯁꯩꯅꯣ ꯁꯤ ꯈꯜꯂꯛꯑꯣ ꯁꯤ ꯅꯪ ꯀꯩ ꯏꯁꯩ ꯑꯉꯧ ꯑꯔꯥꯛꯇꯤ ꯁꯛꯅꯤꯡꯗꯦ ꯑꯩꯗꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯑꯁꯦ ꯃꯔꯝꯁꯦ ꯊꯦꯡꯂ ꯑꯍꯤꯡ ꯑꯗꯨ ꯃꯇꯝꯁꯤꯗ ꯁꯤ ꯑꯗꯨꯅꯤ ꯂꯩ ꯑꯩꯅ ꯍꯥꯏ ꯑꯔꯕꯤꯟꯅ ꯁꯛꯄꯗꯨ ꯁꯤ ꯂꯩꯔꯦ ꯀꯦꯔꯣ ꯀꯦꯔꯣꯗꯤ ꯍꯩꯕ꯭ꯔꯕ ꯇꯥꯏꯕꯪ ꯋꯥꯈꯜꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯍꯣ ꯇꯥꯏꯕꯪ ꯋꯥꯈꯜꯅ ꯀꯦꯔꯣ ꯀꯦ ꯃ꯭ꯌꯨꯖꯤꯛ ꯊꯥꯎ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯥꯏꯕ꯭ꯔꯣ ꯍꯛꯆꯥꯡꯅ ꯑꯩꯗꯤ ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯅꯃꯥꯂꯦꯝꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯊꯋꯥꯏ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯃꯗꯣꯝ ꯀꯦꯟꯗꯨꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯊꯋꯥꯏ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯃꯗꯣꯝ ꯀꯪꯗꯨꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗꯨꯗ ꯁꯛꯁꯤꯔꯥ ꯌꯥꯝ ꯅꯤꯛꯄ ꯄꯥꯝꯃꯗꯤ ꯂꯥꯞꯅ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯑꯗꯨ ꯌꯥꯏ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯁꯩꯅꯦ ꯑꯗꯨ ꯁꯛꯂꯛꯀꯦ ꯑꯩ ꯑꯗꯨ ꯅꯨꯄꯥꯗꯣ ꯅꯪ ꯁꯛꯂꯣ ꯑꯦ ꯅꯨꯄꯥꯒꯤ ꯏꯁꯩ ꯌꯥꯎꯗꯕꯅꯦ ꯑꯗꯨꯗꯣ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯀꯩꯑꯅ ꯍꯪꯒꯦ ꯑꯥꯔ ꯖꯦ ꯀꯄꯜ ꯐꯅꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯔꯌꯥ ꯑꯗꯨ ꯀꯩꯗꯧꯔꯕ ꯃꯤꯡꯗꯨꯗꯤ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯁꯤꯒꯤ ꯀꯩꯅꯣ ꯊꯣꯛꯂꯛꯈꯤ ꯂꯥꯞꯅ ꯊꯣꯛꯂꯛꯀꯅꯤ ꯇꯥꯝꯅꯔꯒ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯨ ꯇꯧꯕꯗꯣ ꯊꯣꯛꯂꯛꯀꯦ ꯆꯦ ꯇ꯭ꯔꯦꯛ ꯊꯥꯗꯣꯛꯑꯣ ꯑꯗꯨꯒ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯁꯛꯂꯛꯀꯦ ꯉꯥꯏꯈꯣ ꯊꯤꯔꯤꯑꯕ ꯂꯨꯄꯥ ꯑꯅꯤꯁꯦ ꯂꯧꯔꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯂꯨꯄꯥ ꯑꯅꯤꯁꯦ ꯂꯧꯔꯣ ꯁꯦ ꯂꯧꯔꯣꯗꯣ ꯑꯩꯗꯤ ꯑꯗꯨꯗꯣ ꯍꯩꯔꯣꯏꯌꯦ ꯑꯩ ꯁꯦꯡꯅꯀꯣ ꯏꯁꯩ ꯌꯥꯝ ꯐꯤꯡꯕꯒꯨꯝꯕ ꯏꯁꯩꯁꯦ ꯀꯌꯥ ꯁꯛꯇꯦꯕ ꯑꯗꯨꯅ ꯕꯦꯛ ꯆꯠꯐꯝ ꯆꯠꯄꯤꯌꯨ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯨꯅꯦ ꯁꯤꯗꯤ
ꯀꯦꯔꯥꯎꯀꯤ ꯅꯠꯇꯦ ꯍꯥꯏꯕ ꯃꯥꯅꯦ ꯏꯁꯩꯗꯤ ꯃꯥ ꯃꯁꯥꯅꯦꯕ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯣ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯑꯩꯁꯦ ꯅꯪ ꯂꯥꯜꯂꯦ ꯏꯁꯩꯁꯦ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯣ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯀꯦꯔꯣꯀꯦ ꯐꯪꯗꯦꯀꯣ ꯁꯤꯗ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ ꯌꯥꯅꯤꯡꯕ ꯂꯧꯒꯦ ꯂꯧꯖꯁꯅꯨ ꯉꯥꯎꯔꯕꯅꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯥꯔ ꯁꯛꯄꯁꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦꯕ ꯂꯣꯏ ꯀꯥꯎꯊꯣꯛꯑꯦꯕ ꯃꯥꯅ ꯁꯛꯄꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯐꯕ ꯉꯥꯏꯈꯣ ꯂꯥꯞꯅ ꯂꯣꯠꯅ ꯂꯩꯌꯣ ꯅꯛꯅ ꯅꯥꯛꯇ ꯂꯦꯞꯄꯨ ꯂꯥꯞꯅ ꯇꯥꯝꯅꯔꯒ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏ ꯃꯥ ꯐꯣꯟ ꯇꯧꯔꯦ ꯍꯜꯂꯣ ꯍꯥꯎ ꯀꯞꯊꯔꯤꯕ ꯀꯩꯒꯤ ꯀꯞꯄꯤꯕ ꯅꯪꯗꯤ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅ ꯇꯧꯕꯗꯨꯒ ꯑꯗꯒꯤ ꯀꯗꯥꯏꯗꯅꯣꯅ ꯇꯧꯕꯗꯨꯒ ꯋꯥꯔꯤꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣꯒ ꯀꯌꯥꯗ ꯅꯛꯅꯔꯝꯕꯗꯨꯒ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯇꯧꯕꯗꯨꯒ ꯀꯗꯥꯏꯗꯅꯣ ꯀꯣꯏꯅ ꯄꯥꯏꯕ ꯆꯦꯛꯂꯥꯅꯤꯒ ꯍꯣ ꯍꯣ ꯇꯧꯕꯗꯣ ꯍꯣ ꯍꯣ ꯀꯣꯏꯅ ꯄꯥꯏꯕ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏ ꯆꯦꯛꯂꯥ ꯅꯨꯡꯂꯥ ꯌꯥꯝ ꯌꯥꯎꯕꯗꯣ ꯍꯥꯏꯔꯒ ꯅꯪꯗꯤ ꯅꯤꯡꯁꯤꯡꯉꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯇꯦ ꯍꯣꯏ 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 ꯀꯣꯏꯅ ꯄꯥꯏꯕ ꯆꯦꯛꯂꯥꯅꯤ ꯑꯩꯗꯤ ꯀꯥꯏꯗꯣꯡꯐꯝꯁꯨ ꯂꯩꯖꯗꯕ ꯌꯥꯔꯦ ꯐꯝꯁꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯦꯛꯂꯥꯒꯤ ꯃꯔꯛꯇꯁꯨ ꯀꯣꯀꯤꯜꯅꯤ ꯄꯥꯎꯃꯦꯜ ꯐꯩꯔꯥꯜ ꯊꯠꯇ ꯌꯥꯔꯦꯄ ꯆꯦ ꯇ꯭ꯔꯦꯛ ꯑꯣꯏꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯁꯤꯡꯒꯔꯗꯣ ꯌꯥꯎꯗꯕꯤ ꯑꯣꯏꯅ ꯇ꯭ꯔꯦꯛ ꯑꯣꯏꯅ ꯁꯛꯁꯦꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯊꯤꯕ ꯐꯪꯗꯦꯕ ꯑꯩꯈꯣꯏ ꯃꯥ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥ ꯏꯁꯩ ꯈꯜꯂꯛꯏꯕ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯩ ꯏꯁꯩꯅꯣꯁꯦ ꯀꯣꯏꯅ ꯀꯩ ꯏꯁꯩꯅꯣ ꯀꯣꯏꯅ ꯄꯥꯏꯕ ꯆꯦꯛꯂꯥꯅꯤ ꯁꯤ ꯅꯠꯇꯦ ꯁꯤ ꯏꯁꯩꯁꯤꯗꯤ ꯑꯅꯧꯕꯅꯤ ꯉꯍꯥꯟꯋꯥꯏꯒꯤ ꯏꯁꯩ ꯍꯥꯏꯕꯅꯤ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯌꯥꯝ ꯎꯅꯤꯡꯉꯦ ꯅꯃ ꯍꯥꯏ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯧꯅꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯗꯒꯤ ꯅꯠꯇ꯭ꯔꯣ ꯆꯦ ꯅꯪꯁꯦ ꯃꯥꯅꯦ ꯑꯩ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯦ ꯄ꯭ꯔꯤꯌꯥꯇꯃꯥ ꯑꯁꯦꯝ ꯍꯥꯏ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤꯅ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯎꯠꯂꯤꯕ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯆꯔꯝꯕꯤ ꯅꯪꯅ ꯉꯁꯤꯅ ꯀꯔꯤꯒꯤ ꯍꯩꯅ
ꯑꯁꯤꯅ ꯇꯥꯅ ꯍꯟꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯅꯥꯗ ꯅꯛꯅꯔꯝꯒꯅꯤ ꯑꯦ ꯁꯤ ꯑꯩꯒꯤ ꯑꯦꯁꯃꯦꯁ ꯄꯥꯕꯤꯗꯤ ꯄꯥꯏꯌꯦ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯠꯇ꯭ꯔꯁꯨ ꯅꯪꯁꯨ ꯄꯥꯏ ꯁꯨꯔꯗꯤ ꯐꯖꯅ ꯇꯥꯏꯌꯦ ꯁꯤ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯈꯔ ꯇꯞꯈ꯭ꯔꯦ ꯉꯥꯏꯈꯣ ꯂꯩꯍꯧꯔꯤꯅꯦ ꯑꯗꯨꯅꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯁꯤꯒꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯇ꯭ꯔꯦꯛ ꯊꯥꯔꯒ ꯁꯛꯄꯅ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯁꯤ ꯑꯩꯅ ꯍꯥꯏꯔꯦ ꯋꯥꯒ hope you enjoy ꯒ ꯊꯥꯏꯁꯤꯗꯤ ꯆꯥꯅꯤꯡꯅꯣ ꯀꯔꯝꯅ ꯍꯧꯈꯤ ꯈꯪꯍꯧꯁꯦ ꯁꯛꯑꯣ ꯑꯩꯗꯤ ꯁꯛꯑꯣ ꯏꯁꯩꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯅꯪꯁꯨ ꯑꯗꯣ ꯍꯜꯂꯛꯇꯣꯏꯅꯦ ꯑꯃꯨꯛꯀ ꯑꯍꯤꯡꯗꯣ ꯀꯔꯝꯅ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯃꯪꯂꯥꯟꯗꯣ ꯑꯁꯨꯝꯅ ꯀꯥꯏꯈꯤꯅꯤ ꯈꯪꯍꯧꯗꯦ ꯑꯁꯤꯔ ꯄꯨꯟꯁꯤ ꯑꯁꯤꯔ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯡ ꯀꯩꯅꯣ ꯑꯍꯤꯡꯗꯨ ꯀꯔꯝꯅ ꯍꯥꯏꯔꯛꯏꯁꯤꯗꯤ ꯑꯃꯁꯤꯁꯨ ꯑꯩꯅꯗꯤ ꯁꯦ ꯈꯪꯉꯦ ꯑꯁꯦꯝ ꯅꯟꯗꯣꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯑꯣ 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 ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯇꯩꯗꯣ ꯁꯛꯀꯠꯂꯛꯑꯣ ꯍꯥꯏ ꯀꯥꯅꯟꯗꯣ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯍꯤꯡꯗꯣ ꯀꯔꯝꯅ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯃꯪꯂꯥꯟꯗꯣ ꯑꯁꯨꯝꯅ ꯀꯥꯏꯈꯤꯅꯤ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯔ ꯄꯨꯟꯁꯤ ꯑꯁꯤꯔ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯅꯪ ꯄꯨꯟꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯏꯟꯖꯣꯏ ꯇꯧꯕ ꯏꯁꯩ ꯃꯁꯥꯂ ꯀꯩ ꯏꯁꯩꯅꯣ ꯌꯦꯡꯒꯦ Come on ꯁꯦ ꯋꯥꯠꯇ ꯋꯥꯗꯕꯤ ꯁꯛꯑꯁꯤ ꯑꯩ ꯁꯛꯀꯦ ꯍꯥꯏꯕ ꯑꯩ ꯇꯞꯇꯥ ꯏꯁꯩ ꯁꯛꯁꯤ ꯇꯞꯇꯥ ꯏꯁꯩ ꯁꯛꯁꯤ ꯑꯩ ꯏꯁꯩ ꯁꯤ ꯁꯛꯈꯤꯒꯦꯕ ꯑꯣ ꯁꯛꯑꯣ ꯁꯛꯑꯣ ꯑꯩ ꯄꯤꯔꯛꯀꯦꯁꯦ ꯃꯌꯥꯝꯅ ꯇ꯭ꯔꯦꯛ ꯇꯥꯍꯟꯒꯦ ꯇꯧꯕꯅꯤ ꯇꯥꯅꯤ ꯑꯗꯨꯝ ꯇꯥꯅꯤ ꯁꯛꯂꯣ ꯇꯥꯒꯗ꯭ꯔꯅꯦ ꯁꯤꯕꯣ ꯇꯥꯅꯦꯕ ꯑꯩꯗꯤ ꯄꯨꯛꯅꯤꯡꯅ ꯈꯜꯂꯦ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯁꯤꯁꯥꯏ ꯃꯌꯥꯝ ꯀꯣꯟ ꯑꯩ ꯉꯥꯛꯇꯪ ꯀꯩꯅꯣ ꯔꯣꯛ ꯀꯩ ꯍꯥꯏꯅꯣꯁꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯁꯤꯕꯣ ꯀꯣꯟꯅꯦ ꯀꯩꯅꯣ ꯄꯥꯝꯃꯩ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯗꯣ ꯃꯥꯏꯁꯦ ꯇ꯭ꯔꯥꯏꯞ ꯂꯣꯟꯅꯦ ꯅꯦ ꯒꯦ ꯅꯤ ꯍꯦ ꯀꯩ ꯍꯥꯏꯅꯣ ꯇ꯭ꯔꯥꯏꯕꯀꯤ ꯂꯣꯟ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯂꯣꯟꯅꯤ ꯃꯔꯣꯟ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯔꯣꯛꯀꯤꯡ ꯃꯇꯦꯛ ꯑꯃ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯁꯣꯔꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯑꯩ ꯂꯥꯟꯊꯣꯛꯆꯔꯛꯀꯦ
ꯋꯥꯠꯇꯄꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯆꯝꯅ ꯀꯦꯔꯕꯤ ꯃꯥꯏꯊꯣꯡꯅꯤ ꯈꯔ ꯍꯧꯅ ꯁꯛꯑꯣ ꯑꯩ ꯇꯥꯔꯅꯦꯕ ꯇꯥꯒꯦ ꯇꯥꯗꯅꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗ ꯁꯛꯆꯕꯅꯤ ꯀꯩꯅꯣ ꯃꯣꯏꯁꯨ ꯃꯣꯏ ꯀ꯭ꯋꯥꯇꯔꯗ ꯃꯣꯏ ꯊꯣꯛꯄ ꯑꯣ ꯐꯔꯤ ꯐꯔꯤ as you like ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯩꯔꯥ ꯁꯤꯗꯤ ꯐ꯭ꯔꯤꯗ ꯁꯛꯀꯗꯕ ꯏꯁꯩꯅꯦ ꯍꯥꯏꯕ ꯑꯩꯅ ꯈꯔ ꯅꯝꯊꯔ ꯁꯛꯄ ꯅꯝꯊꯒꯅꯣ ꯃꯤ ꯃꯥꯒꯤ ꯀ꯭ꯋꯥꯇꯔ ꯂꯩꯖꯕꯅꯤ ꯀꯩꯅꯣ ꯆꯦꯟꯅꯔꯣꯅꯤꯔꯣ ꯊꯥꯏ ꯃꯥꯏ ꯍꯣꯏ ꯈꯪꯗ꯭ꯔꯦ ꯃꯔꯣꯟꯁꯦ ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯆꯝꯅ ꯀꯦꯔꯕꯤ ꯃꯥꯏꯊꯣꯡꯅꯤ ꯍꯩꯅꯝ ꯂꯩꯅꯝ ꯆꯦꯜꯂꯕ ꯅꯨꯔ ꯅꯪꯒꯤ ꯑꯣ ꯃꯥꯏꯊꯣꯡꯅꯤ ꯊꯦꯡꯛ ꯌꯨ ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯆꯝꯅ ꯀꯦꯔꯕꯤ ꯃꯥꯏꯊꯣꯡꯅꯤ ꯍꯩꯅꯝ ꯂꯩꯅꯝ ꯆꯦꯜꯂꯕ ꯃꯨꯔ ꯅꯪꯒꯤ ꯁꯝꯂꯥꯡꯅꯤ ꯅꯪ ꯈꯛꯇꯅꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯪ ꯈꯛꯇꯅꯤ ꯑꯩ ꯂꯥꯜꯂꯦ ꯃꯌꯥꯝꯀꯣ ꯁꯦ ꯅꯪ ꯊꯥꯗꯕꯤ ꯁꯛꯂꯣꯛꯁꯦ ꯈꯛꯇꯅꯤ ꯀꯩꯅꯣ ꯊꯥꯗꯕꯤ ꯁꯛꯂꯣ ꯊꯥꯗꯕꯤꯗꯤ ꯑꯩꯗꯤ ꯍꯩꯔꯣꯏ ꯑꯩ ꯏꯁꯀꯦꯜ ꯄꯤꯔꯛꯀꯦ ꯅꯉꯣꯟꯗ ꯑꯩ ꯇ꯭ꯔꯦꯛ ꯌꯥꯎꯗ꯭ꯔꯦ ꯃꯥꯒꯤ ꯑꯏꯕꯗꯨ ꯎꯗ꯭ꯔꯗꯤ ꯏꯁ ꯍꯩꯔꯣꯏꯕ ꯂꯣꯏꯔꯦ ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯆꯝꯅ ꯀꯦꯔꯕꯤ ꯃꯥꯏꯊꯣꯡꯅꯤ ꯑꯩ ꯍꯩꯅꯝ ꯊꯤꯜꯂꯛꯀꯦ ꯂꯩꯅꯝ ꯆꯦꯜꯂꯕ ꯃꯨꯔ ꯅꯤꯡꯊꯤ ꯁꯤ ꯁꯝꯂꯥꯡꯅꯤ ꯊꯝꯃꯣ ꯍꯥꯏꯕ ꯃꯨꯔ ꯅꯪꯒꯤ ꯁꯝꯂꯥꯡꯅꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯁꯤ ꯊꯝꯃꯣꯕ ꯑꯩ ꯊꯤꯜꯂꯛꯀꯦꯕ ꯅꯪ ꯁꯛꯑꯣ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯤ ꯀꯩꯅꯣ ꯍꯥꯏ ꯆꯦꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯑꯉꯥꯡꯒ ꯐꯖꯅ ꯑꯩ ꯅꯨꯄꯥꯒ ꯑꯉꯥꯡꯒ ꯇꯧꯔ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯌꯨꯝ ꯄꯥꯟꯕ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯕꯤꯗ ꯅꯥꯗꯕꯤ ꯌꯦꯛꯇꯕꯤꯗ ꯂꯩꯕ ꯁꯤ ꯃꯉꯥꯏꯔꯦ ꯋꯥꯠꯇ ꯄꯥꯗꯕꯤ ꯁꯛꯁꯤ ꯍꯥꯏꯔ ꯅꯪ ꯍꯥꯟꯅ ꯁꯛꯑꯣ ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯆꯝꯅ ꯁꯤꯗ ꯀꯦꯔꯕꯤ ꯊꯝꯃꯣ ꯍꯥꯏꯕ ꯃꯥꯏꯊꯣꯡꯅꯤ ꯍꯩꯅꯝ ꯐꯣꯟꯗ ꯁꯤ ꯊꯝꯃꯣ ꯂꯩꯅꯝ ꯍꯥꯏꯕ ꯁꯦ ꯅꯪ ꯁꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯛꯀꯦꯕ ꯊꯤꯜꯂꯛꯀꯅꯨ ꯁꯛꯂꯣꯏ ꯑꯩ ꯍꯩꯅꯤꯡꯗꯦ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯏꯇꯩꯃ ꯅꯩꯔꯤꯍꯦ ꯍꯥꯏ ꯊꯝ ꯇꯥꯔꯛꯏꯁꯤꯗꯤ ꯐꯥꯎꯔꯛꯂ ꯃꯥꯜꯂꯦ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕ ꯃꯃꯤ ꯇꯥꯕ ꯎꯔꯦ ꯌꯦꯡꯅꯤꯡꯕꯩ ꯃꯃꯤ ꯇꯥꯕ ꯐꯪꯂꯦ ꯑꯅꯤꯔꯛ ꯍꯟꯕ꯭ꯔꯣ ꯑꯅꯤꯔꯛ ꯍꯟꯗꯣꯏꯅꯤ ꯑꯗꯨ ꯌꯦꯡꯉ ꯐꯥꯎꯔꯛꯂ ꯁꯛꯁꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯃ꯭ꯌꯨꯖꯤꯛꯀ ꯁꯛ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃ꯭ꯌꯨꯖꯤꯛꯇꯣ ꯑꯗꯨꯏꯅꯤ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛꯀ ꯑꯩꯒ ꯏꯟꯅꯕ ꯉꯝꯗꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯅꯪ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏꯕ ꯃ꯭ꯌꯨꯖꯤꯛꯀ ꯂꯣꯏꯅꯅ ꯁꯛꯀꯗꯕꯅꯤ ꯌꯦꯡꯁꯤꯟꯅꯒ ꯁꯥꯕꯗꯤ ꯍꯧꯅ ꯁꯥꯅꯤ ꯍꯧꯅ ꯁꯥ ꯅꯨꯄꯤꯒꯤ ꯃꯇꯧꯅꯤ ꯃꯔꯝ ꯆꯠꯅꯤ ꯈꯪꯍꯧꯔꯣ ꯌꯦꯡꯍꯧꯔꯣ ꯍꯥꯏꯍꯧꯔꯣ ꯌꯦꯡꯍꯧꯔꯣ ꯍꯥꯏꯕ ꯍꯥꯏꯍꯧꯔꯣ ꯍꯣꯏ ꯃꯥ ꯀꯦꯗ꯭ꯔꯗꯤ ꯕꯨꯠ ꯃꯥꯜꯂꯦ ꯈꯔ ꯀꯦꯁꯤꯜꯂꯣ ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯃꯨꯔ ꯀꯦꯔꯕꯤ ꯑꯁ ꯁꯝꯂꯥꯡ ꯇꯥꯅꯤꯡꯗꯦ ꯄꯨꯟꯁꯤ ꯉꯛꯏꯀꯣ ꯅꯪꯁꯦ ꯇꯧꯕꯗꯣ ꯄꯨꯟꯁꯤ ꯉꯛꯏꯗꯀꯣ ꯅꯪꯁꯦ ꯍꯥꯏꯕꯗꯨꯔꯣ ꯁꯤꯁꯦ ꯈꯪꯗꯦꯗ ꯆꯦ ꯇꯥꯃꯤꯜ ꯑꯃ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯍꯩꯔꯒꯗꯤ ꯍꯩꯇꯤ ꯇꯥꯃꯤꯜꯒꯤꯗꯤ ꯍꯩꯕ꯭ꯔꯣ ꯍꯩꯇꯦꯗ ꯍꯩꯇꯤ ꯇꯥꯃꯤꯜꯗꯤ ꯇꯥꯃꯤꯜꯒꯤꯗꯤ ꯀꯦꯗ꯭ꯔꯗꯤ ꯚꯨꯠ ꯃꯥꯜꯂꯦ ꯍꯥꯏꯁꯤꯗꯤ ꯄꯤꯁꯨꯝ ꯌꯦꯛꯂꯛꯀꯦ ꯉꯥꯏꯈꯣ ꯑꯩ ꯑꯗꯨꯐꯥꯎꯗ ꯐꯣꯟ ꯄꯤꯔꯝꯃꯨ ꯏꯁꯩ ꯁꯛꯑꯝꯒꯦ ꯍꯔꯦ ꯑꯔꯥꯡꯕ ꯏꯁꯩ ꯀ꯭ꯔꯤꯁꯅ ꯁꯛꯑꯝꯒꯦ ꯍꯔꯦ ꯃꯥꯙꯕ ꯁꯤꯗꯕ ꯃꯄꯨ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯔꯥꯡꯕ ꯄꯥꯝꯗꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯏꯁꯩꯗꯤ ꯑꯩ ꯑꯔꯥꯡꯕ ꯌꯥꯝ ꯄꯥꯝꯃꯦ ꯀꯔꯤ ꯏꯁꯩ ꯁꯛꯁꯤ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯑꯔꯥꯡꯕ ꯌꯥꯝ ꯄꯥꯝꯖꯩꯀꯣ ꯆꯦꯒꯤ ꯑꯩꯗꯤ ꯑꯔꯥꯡꯕ ꯑꯣꯏꯅ ꯁꯛꯂꯛꯀꯦ ꯃꯌꯥꯝ ꯄꯨꯗꯨꯅ ꯌꯦꯡꯂꯤꯕ ꯑꯣꯀꯦ ꯑꯗꯨ ꯁꯛꯂꯛꯑꯒꯦ ꯄꯨꯗꯨꯅ ꯌꯦꯡꯂꯤꯕ ꯁꯛꯂꯛꯑꯒꯦ ꯃꯌꯥꯝ ꯀꯣ
Sake Salak. Uduna yeli bamituna karigi amu minganari laujakro aigi thamoy se thamoy huranginanna uduna yeli bamituna uduna yeli bamituna karigi amu minganari laujakro aigi thamoy se thamoy huranginanna uduna Mana sih matangnya? karigi amu laujakro aigi Thamoy huranginanna Tabal faraba ahingda Nangna Ningam kana kapiba Nichi Nirau kultadraba Ahing Mamay na changkiba Nungay kraso Nang ay numito Nungay kraso Nang ay numito Udo na pukra Pagkamoy say Karigi amu intokiri laujakro aigi thamoy se thamoy huranginanna Nhìn sợ này Này phật này phật rọc cái này Ting ding ting ding ting ding ting ting Hello Udo na pukra Pagkamoy se Adudo ne Natin Uduna Pukra Pagkamoy se Karigi Amuin kopiri Aigi Michi Dunara Takiba Aigi Kananara Takiba Aigi Kananara Matang yang nungaytro Aduh gini sih Tingarasu Lambilang Panda Icam-cam nan ay kau masih Kau ramu tamu kanda Kung lang ke injung waking Natin na na Kano hanggang Tuna Ay nga kayo to Real to Imay Wah Baik kok Kataw kani Kataw kani
ꯅꯪꯕꯨ ꯑꯁꯨꯝꯁꯨ ꯅꯪ ꯑꯗꯨꯗ ꯇꯧꯔꯛꯑꯅꯤ ꯀꯩꯅꯣꯒꯤ ꯁꯛꯁꯦ ꯍꯥꯏꯕ ꯇꯞꯇꯥꯒꯤ ꯏꯁꯩ ꯁꯛꯁꯦ ꯍꯥꯏꯕ ꯔꯣꯡ ꯅꯝꯕꯔ ꯏꯁꯩ ꯁꯛꯁꯦꯁꯦ ꯇꯞꯇꯥꯒꯤ ꯔꯣꯡ ꯅꯝꯕꯔ ꯔꯣꯡ ꯅꯝꯕꯔ ꯇꯞꯇꯥ ꯊꯥꯎ ꯑꯗꯨ ꯄꯤꯅ ꯄꯤꯔꯝꯕꯤ ꯅꯝꯕꯔ ꯄꯤꯔꯝꯃꯤ ꯈꯔ ꯇꯧꯏꯍꯦ खली ꯃꯩꯁꯤꯁꯨ ꯉꯝꯗꯦ अरे यार तू तो बेकार गा रहा है ꯃꯀꯣꯛꯇꯩ ꯁꯛꯁꯦ चुंगी खली हिमाय शिशु हमदे हैगा ꯃꯥꯂꯪꯒꯤ ꯁꯍꯨꯝꯁꯨ चुंगी खली हिमाय शिशु हमदे मायंगी सहूं से हम कली चुंगी खली हिमाय शिशु हमदे मालंगी सहूं से हम कल अरे यो असली ये महाबा ꯅꯝꯕꯔ ꯄꯤꯔꯝꯕꯤ ai sang ꯁꯛꯑꯣ sang lo nang jo ꯑꯩ ꯍꯩꯇꯦ. ꯌꯦꯡꯉꯒꯗꯤ ꯁꯛꯄ ꯍꯩꯇꯦꯅ ꯑꯩꯁꯨ ꯍꯩꯇꯦ ꯑꯩ ꯏꯁꯩ ꯁꯨꯡꯐꯥ ꯐꯥꯗꯦ ꯍꯥꯏꯕ ꯑꯁꯤꯁꯦ ꯗꯥꯟꯁ 이마이 ꯇꯧꯔꯦ 게마 하이지 넘버 피라미 마이두수 피라이 융핵 여우바가 에이 떠우르이 니 빰나 빨락바다 탐제이 넘버 피라미 마이두수 피라이 융핵 여우바가 에이 떠우르이 니 빰나 빨락바다 탐제이 콩는 파우부 코키로이 라이리 또 파우부 하이라이 matungdadi tong kai na tina na na tong thamki tong thamki aba lai ka pa ba ya de chakamata ai chaning de angau budum next ka mu karing tawi mabung na thi ngang lak pada ai swai lawi mama na di sar ijalda hanba number se honor wrong number ni haida pa ho tariye ijalgi mapau tari matang kuina ngairakpa mobile da khonjel tari ho tariye ijalgi mapau tari matang kuina ngairakpa mobile da khonjel tari tang 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 पाइबिरी से तामोरै नमान हंगलकपा खोई थुमला वाहैदो तारन ngोनबा तौबिरक्त्रे फोनगा गाइसे कोइनजरक्पा तौई अइदे नंगना पाइदि पाइखलक्तना देदीगा ब्रदरगा नंबर से ngomoroida nangni interest 뮤직 킬리니 ꯀꯩꯅꯣ 뮤직 킬마 ड्रमर ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯅꯦ Dedi the brother ay nang expression de hamre malay mo. Ay nungningi ako. Ma'am. Oh marirak sure hanjin hanjin choplese. ꯅꯪ ꯈꯨꯖꯤꯟꯗꯣ ꯑꯩꯉꯣꯟ ꯄꯥꯜꯂꯦ Oh yare yare. Yam nungsinaba maliko asidi. ꯃꯌꯥꯝ ꯏꯟꯖꯣꯏ ꯇꯧꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯀꯣ ꯂꯣꯏꯅ ꯆꯥꯕ ꯐꯔꯝꯃꯤ ꯇꯨꯝꯅꯕ ꯌꯦꯁ ꯏꯟꯖꯣꯏ ꯇꯧꯕꯤꯌꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯤ ꯂꯣꯏꯅ ꯋꯥꯈꯜ Mi ꯊꯣꯛꯀꯅꯤ siba yaura dore live ꯃꯌꯥꯝ ꯏꯟꯖꯣꯏ ꯇꯧꯕꯤꯌꯣ ꯏꯟꯖꯣꯏ ꯇꯧꯒꯗꯕꯅꯤ ꯃꯤꯁ ꯀꯣꯜꯒꯤꯗꯣ ꯃꯇꯦꯛ ꯑꯃꯗꯪ ꯇꯥꯔꯗꯤ ꯑꯩ ꯅꯤꯡꯁꯤꯡꯅꯤ ꯑꯩ ꯉꯍꯥꯟꯋꯥꯏ ꯇꯞꯇꯥꯏ ꯏꯁꯩ ꯌꯥꯝ ꯇꯥꯔꯝꯃꯦꯕ ꯑꯗꯨ ꯃꯈꯥ ꯂꯥꯛꯑꯅꯤꯅꯦ ꯀꯔꯤ ꯈꯜꯂꯤꯁꯤꯗꯤ ꯑꯍꯟ ꯀꯩꯅꯣ ꯃꯤꯁ ꯀꯣꯜ ꯈꯛꯇ ꯇꯞ ꯇꯥꯕ ꯃꯤꯁ ꯀꯣꯜꯅ ꯑꯗꯨ ꯂꯩꯔꯛꯄ ꯅꯦꯛꯁꯇ ꯀꯦꯔꯣꯀꯦꯗ ꯇꯧ ꯍꯥꯏꯔꯒ ꯑꯄꯪ ꯍꯥꯏꯐꯦꯠꯇꯪ ꯇꯥꯔꯒ ꯈꯪꯅ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦꯕ ꯑꯗꯨꯏꯅꯦꯕ ꯑꯣ ꯄꯩꯁꯥꯗꯣ ꯍꯥꯞꯇ꯭ꯔꯗꯤ ꯃꯣꯕꯥꯏꯜꯗꯣ ꯌꯣꯜꯂꯣ ꯃꯤꯁ ꯀꯣꯜ ꯇꯪ ꯄꯤꯅꯕ ꯂꯩꯕ ꯃꯣꯕꯥꯏꯜꯂꯣ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦ ꯅꯪꯅ ꯑꯃꯨꯛꯇ ꯇꯧꯔꯛꯎ ꯍꯜꯂꯣꯗꯪ ꯍꯥꯏꯔꯒ ꯁꯤ ꯊꯝꯈꯣꯗꯅ ꯍꯥ ꯃꯤꯁ ꯀꯣꯜ ꯄꯪꯄꯤꯗ ꯄꯤꯔꯛꯂꯤꯗꯣ ꯄꯩꯁꯥꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯁꯤꯗꯤ ꯊꯤꯟꯕꯩꯗ꯭ꯔꯦ. ꯂꯥꯏꯐ ꯊꯥꯔꯤꯁꯤꯕꯨ ꯂꯥꯏꯐ ꯊꯥꯔꯤꯔꯣꯏꯌꯦ
ꯃꯨꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯆꯦ ꯂꯩꯊꯔꯤꯔꯣ ꯃꯥꯅꯦ ꯈꯨꯠ ꯁꯥꯗꯤ ꯍꯥꯡꯍꯧꯔꯦ ꯈꯨꯗꯣꯞ ꯃꯃꯤ ꯇꯥꯍꯧꯔꯦ ꯑꯗꯨ ꯀꯩꯅꯣꯗ ꯁꯤꯕꯤꯔꯝꯕ ꯈꯨꯗꯣꯞꯅ ꯇ꯭ꯔꯦꯛꯇ ꯇꯧ ꯍꯥꯏꯕ ꯂꯧꯊꯣꯛꯈ꯭ꯔꯕ ꯇꯨꯡꯁꯤꯗ ꯁꯤ ꯑꯩ ꯁꯤꯌꯔ ꯇꯧꯕꯒꯤ ꯀꯩ ꯍꯥꯏꯅꯣ ꯁꯣꯝꯗ ꯑꯉꯥꯡ ꯑꯃ ꯑꯦꯂꯦꯅꯥ ꯀꯧꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯚꯤꯌꯨꯋꯔꯁ ꯌꯥꯝꯅꯕ ꯍꯥꯏ ꯇꯧꯋꯣ ꯁꯤꯌꯔ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯋꯣ ꯏꯁꯩ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯛꯁꯤꯁꯦ ꯅꯪꯒꯤ ꯂꯩꯆꯤꯟ ꯅꯨꯡꯆꯤꯟꯗ ꯑꯉꯧ ꯑꯔꯥꯛꯇ ꯁꯛꯍꯜꯂꯁꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯇꯧꯕꯗꯣ ꯁꯤ ꯂꯩ ꯑꯅꯤꯁꯨꯕꯗ ꯂꯩꯗꯣ ꯅꯝꯃꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯁꯩ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕ ꯑꯄꯪꯒꯙꯥꯁꯤꯗꯤ ꯀꯩꯅꯣ ꯑꯉꯧ ꯃꯤꯁꯀꯣꯜꯅꯦ ꯁꯤꯗꯤ ꯃꯤꯅ ꯅꯝꯃꯒ ꯄꯣꯠꯁꯤꯗ ꯃꯥꯅ ꯀꯥꯏꯗꯅꯣ ꯑꯗꯨꯗꯤ ꯆꯠꯂꯨꯁꯤꯒꯦ ꯁꯣꯡ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯑꯣ ꯅꯪ ꯍꯥꯏꯁꯦ ꯑꯁꯤꯅ ꯀꯩꯅꯣ ꯄꯨꯂꯞ ꯇꯠꯂ ꯑꯃꯨꯛ ꯈꯪꯗꯦ ꯂꯥꯛꯏꯁꯦ ꯁꯤ ꯃꯈꯥ ꯂꯥꯛꯑꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯃꯪꯈꯔꯣ ꯁꯦꯗꯥ ꯑꯦꯟ ꯆꯤꯆꯦ ꯕꯥꯏ ꯕꯥꯏ ꯃꯪꯈꯔꯣ ꯆꯦ ꯂꯥꯏꯚ ꯊꯥꯕ ꯑꯣꯏꯔꯒ ꯀꯩ ꯊꯕꯛ ꯀꯩꯅꯣ ꯇꯧꯅꯤ ꯑꯍꯤꯡꯅꯤꯅ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯏꯁꯩ ꯁꯛꯏ ꯑꯍꯤꯡꯅꯤꯅ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯇꯧꯔꯤꯅꯦ ꯑꯩ ꯅꯥꯕ ꯐꯅꯕ ꯅꯨꯄꯥ ꯏꯁꯩ ꯁꯛꯂꯛꯎꯅꯦ ꯁꯛꯄ ꯍꯧꯈ꯭ꯔꯦ ꯅꯪꯅ ꯁꯣꯝꯗ ꯑꯩꯁꯨ ꯇꯧꯔꯤꯅꯦ ꯁꯛꯑꯣ ꯍꯥꯏꯗꯨꯗꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯁꯛꯏꯅꯦ ꯆꯦ ꯂꯥꯏꯚ ꯊꯥꯕ ꯑꯣꯏꯔꯒ ꯀꯩ ꯊꯕꯛ ꯇꯧꯅꯤ ꯑꯍꯤꯡꯅꯤꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯀꯩꯕ ꯄꯨꯝꯕ ꯍꯥꯏꯁꯦ ꯄꯨꯂꯞ ꯁꯛꯁꯦꯁꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯗꯤ 1 2 3 ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯔꯤ ꯆꯤꯡꯁꯥꯡꯅ ꯇꯣꯝꯕꯛꯂꯦꯅꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯆꯦꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯍꯩꯕ ꯍꯥꯏ ꯑꯅꯤꯒꯤ ꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯧꯕꯨ ꯌꯦꯡꯂꯤ ꯑꯁꯪꯕ ꯂꯧꯅ ꯆꯔꯩ ꯊꯣꯡꯕ ꯇꯥꯝꯅ ꯁꯟꯗꯣꯛꯄ ꯂꯧꯍꯧꯅꯐꯝꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯉꯧ ꯑꯔꯥꯛ ꯌꯥꯗ꯭ꯔꯦ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯑꯉꯧ ꯑꯔꯥꯛꯁꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯆꯦꯁꯦ ꯏꯁꯩ ꯁꯛꯂꯤꯀꯣ ꯍꯥꯏꯁꯤꯗꯤ ꯆꯦꯅ ꯍꯦꯜꯂꯦ ꯍꯩꯕ ꯑꯩꯔꯣ ꯍꯥꯏꯁꯤꯗꯤ ꯑꯩꯔꯣ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯅꯕꯅꯤ ꯈꯟꯅꯩꯔꯣ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯊꯥꯡꯒꯣꯡ ꯌꯩꯕꯗ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡꯅ ꯐꯖꯔꯝꯗꯥꯏꯗ ꯃꯨꯊꯠꯂꯤ ꯑꯩ ꯑꯉꯧ ꯑꯔꯥꯛꯇꯣ ꯀꯌꯥ ꯏꯁꯩ ꯐꯖꯕ ꯃꯇꯥꯡꯗ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯃꯨꯊꯠꯂꯤ ꯀꯩꯒꯤꯅꯣ ꯏꯁꯩ ꯐꯖꯕ ꯈꯜꯂꯛꯀꯦ ꯑꯔꯥꯡ ꯑꯔꯥꯛꯄ ꯈꯔ ꯁꯛꯁꯦꯕ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯏꯁꯩ ꯈꯜꯂꯛꯑꯣ ꯃꯌꯥꯝ ꯏꯁꯩ ꯑꯔꯥꯡꯕ ꯊꯪꯅꯕ ꯈꯟꯕꯤꯔꯛꯑꯣ ꯃꯤ ꯇꯨꯝꯕ ꯌꯥꯔꯝꯃꯔꯣꯏ ꯍꯥꯏꯁꯤꯗꯤ ꯏꯁꯩ ꯑꯔꯥꯡ ꯑꯔꯥꯡꯕ ꯈꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯅꯇꯧꯗꯣ ꯀꯨꯏꯔꯦ ꯃꯄꯥꯎ ꯀꯨꯏꯔꯦ ꯑꯗꯨ ꯌꯥꯗꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯑꯗꯨ ꯌꯥꯗꯦ ꯂꯦꯇꯔ ꯊꯥꯒꯤ ꯑꯅꯧꯕ ꯚꯔꯖꯟ ꯀꯩ ꯍꯥꯏꯅꯤ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏꯗ ꯄꯛꯇꯦ ꯍꯥꯏꯕ ꯁꯤ ꯍꯥꯏꯁꯤꯗꯤ ꯑꯩ ꯏꯁꯩ ꯈꯜꯂꯛꯀꯦ ꯈꯜꯂꯛꯑꯣ ꯀꯩꯅꯣ ꯄꯠꯇꯦ ꯍꯥꯏꯕ ꯍꯥꯏꯔꯣ ꯄꯠꯇꯦꯕꯨ ꯀꯩꯅꯣ ꯄꯛꯑꯦ ꯍꯥꯏꯕ ꯀꯩꯅꯣ ꯄꯛꯇ꯭ꯔꯤꯁꯦ ꯍꯥꯏꯕ ꯄꯛꯇꯦ ꯍꯥꯏꯕ ꯈꯪꯗꯦ ꯆꯦ ꯑꯩ ꯏꯁꯩ ꯈꯜꯂꯛꯀꯦ ꯈꯜꯂꯣ ꯄꯛꯏ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯁꯦꯅ ꯇꯧꯕꯅꯤ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯄꯨꯛ ꯐꯠꯇ
nongma udolai ja tamlakpa ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏ thanglen singer oidau youtuber oil lerme uningde adgi please 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 amuk tawbiyo rasi kukangdo mai pak thok ꯆꯦ chop ꯃꯣꯏꯅ ꯉꯥꯡꯕ ꯇꯥꯔꯨꯅꯨꯀꯣ ꯆꯦ ai mina ngang batawi nate ꯑꯩ ꯆꯦ ꯂꯩꯔꯤꯀꯣ ꯃꯣꯏꯅ ꯉꯥꯡꯕ ꯇꯥꯔꯨꯅꯨꯀꯣ ꯑꯩ ꯂꯩꯔꯤꯀꯣ ꯑꯩꯗꯤ ꯑꯗꯨꯅ ꯍꯥꯏꯁꯦ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯊꯥꯡꯒꯨꯝ ꯌꯩꯕꯗ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡꯅ ꯀꯌꯥꯗ ꯐꯖꯔꯤꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯟꯍꯟꯕ ꯃꯤꯀꯨꯞꯁꯦ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯟꯍꯟꯕ ꯃꯤꯀꯨꯞꯁꯦ ꯎꯅꯤꯡꯗ꯭ꯔꯗꯤ ꯆꯠꯂꯣ ꯑꯗꯨꯅꯤ ꯌꯦꯁ ꯎꯅꯤꯡꯗ꯭ꯔꯗꯤ get out from here I am a disco dancer nungsi ningol nungsi nungol hauna thang ningthang ka leng khai na ꯀꯦꯔꯣ ꯀꯦꯔꯣ thang adu sai da phadam ꯑꯗꯨ ꯀꯦꯔꯣ ꯀꯦꯔꯣ ꯆꯠꯄ pombi cheklang ꯒꯣꯀꯨꯜꯅ ꯑꯦꯛ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ gokul ne ꯑꯕꯦꯅꯥꯎ abenaw ne soma ne boni ne ꯀꯩꯅꯣꯝ ꯏꯔꯛꯈ꯭ꯔꯦ ꯃꯤꯅꯥꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯂꯥꯏꯐꯁꯦ ꯊꯤ ꯐꯥꯏꯖꯤꯟꯒꯗꯧꯔꯤꯗ ꯀꯩꯅꯣ ꯐꯥꯏꯅꯤꯡꯒꯗꯧꯔꯤꯗ ꯏꯃꯥ ꯁꯃꯥꯅꯟꯗꯁꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯇꯣꯏꯂꯦꯠꯀ ꯂꯩꯖꯗ꯭ꯔ ꯃꯥꯜꯂꯦꯅꯤ ꯃꯤꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑ ꯃꯊꯤ ꯐꯥꯏꯅꯤꯡꯉꯤ ꯏꯀꯥꯏꯕꯅ ꯁꯤꯗꯣꯔꯦ ꯍꯦꯠ ꯅꯊꯤ ꯅꯔꯥꯛꯄꯨ ꯁꯦꯟꯅ ꯉꯝꯗꯕ ꯅꯪꯅ ꯃꯤ ꯂꯥꯏꯐꯇ ꯀꯣꯏꯆꯠ ꯆꯠꯂꯤ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯅꯊꯤ ꯆꯤꯠꯂꯛꯑꯗꯤ ꯏꯕꯨꯡꯉꯣ ꯅꯁꯛꯇꯨꯒ ꯒꯥꯏꯁꯤꯗꯤ ꯑꯩꯒꯤ ꯁꯛꯁꯤꯅ ꯅꯉꯣꯟꯗ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ ꯖꯨ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣꯏ ꯀꯣ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯁꯦ ꯇꯨꯝꯕꯗꯤ ꯃꯪ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯇꯨꯝꯕꯗ ꯃꯪ ꯅꯨꯡꯉꯥꯏꯅꯕ ꯁꯛꯁꯦ ꯒꯥꯏꯁꯤꯅꯦ ꯑꯗꯨꯅ ꯍꯥꯏꯁꯦ ꯅꯠꯇꯦ ꯃꯤ ꯂꯥꯏꯐꯁꯦ ꯂꯥꯛꯑ ꯊꯤ ꯐꯥꯏꯅꯤꯡꯉꯦꯅꯦ ꯉꯁꯤꯕꯨ ꯃꯤ ꯇꯥꯔꯒ ꯑꯩ ꯑꯣꯏꯕꯒꯤꯗꯤ ꯖꯣ ꯆꯥꯅ ꯍꯥꯏꯕꯤꯔꯝꯅꯦ ꯌꯦꯡꯉꯨꯅꯦ ꯀꯅꯥꯒꯨꯝꯕ ꯁꯥꯊꯤꯕ ꯑꯣꯏꯇꯥꯔꯗꯤ ꯃꯊꯨꯟꯒꯁꯦ ꯂꯦꯟꯊꯠꯄꯤꯔꯅꯤ ꯍꯥꯏꯕ ꯁꯛ ꯁꯛꯃꯛꯅ ꯇꯨꯟꯗꯨꯟ ꯍꯦꯛ ꯃꯥꯟꯒꯦ ꯑꯁ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯇꯨꯟꯗꯨꯟ ꯏꯕꯨꯡꯉꯣꯔ ꯏꯕꯦꯝꯃꯔꯥ ꯁꯃꯥꯅꯟꯗ ꯑꯣ ꯅꯨꯄꯥꯗꯤ ꯃꯥꯜꯂꯦ ꯅꯪ ꯈꯔ ꯆꯣꯞꯄꯗꯤ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩ ꯅꯨꯄꯥꯒꯤ ꯇꯣꯂꯣꯞ ꯀꯩꯁꯦ ꯂꯦꯝꯗꯅ ꯆꯥꯖꯔꯤꯕꯅꯤ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯆꯤꯔꯤ ꯌꯥꯡꯀꯪꯗꯅ ꯍꯨꯏꯠ ꯍꯨꯏꯠ ꯂꯥꯎ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯣꯏꯂꯦꯠ ꯂꯩꯔꯝꯃꯣꯏꯌꯦ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯦ ꯆꯦ ꯉꯥꯎꯋꯤ ꯁꯣꯟꯅꯔꯤꯕ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯉꯥꯎꯋꯤ ꯁꯣꯟꯅꯔꯤꯕ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯁꯨꯝꯍꯠꯂꯤ ꯍꯩꯅꯔꯤꯕ ꯃꯥꯒꯤ ꯐꯖꯕ ꯀꯜꯂꯛꯎꯗꯦ ꯑꯩꯅ ꯈꯣꯏꯗꯥꯔꯨꯗꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯔꯦ ꯅꯪꯅ ꯏꯃꯥꯡꯗ ꯅꯪꯅ ꯐꯟ ꯆꯣꯡꯅ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯕ ꯀꯥꯎꯔꯦꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯂꯤꯃꯟꯗꯅ ꯆꯦ ꯁꯤꯡꯒꯔ ꯁꯣꯐꯤꯌꯥꯅ ꯀꯔꯤ ꯍꯦꯂꯨꯅꯤ ꯆꯦ ꯍꯥꯏꯁꯤꯗꯤ ꯄꯩꯁꯥꯗꯣ ꯍꯥꯞꯇ꯭ꯔꯗꯤ ꯃꯣꯕꯥꯏꯜꯗꯣ ꯌꯣꯜꯂꯣ ꯍꯥꯞꯇ꯭ꯔꯗꯤ ꯃꯣꯕꯥꯏꯜꯗꯣ ꯌꯣꯜꯂꯣ ꯋꯥꯊꯤꯒ ꯉꯥꯡ ꯂꯩꯕꯅꯤ ꯁꯤꯁꯦ ꯑꯃ ꯀꯩꯅꯣ ꯃꯆꯥꯁꯦ ꯑꯩ ꯃꯥꯜꯂꯦ ꯇꯧꯕ ꯇꯞꯇꯥ ꯏꯁꯩꯗꯣ ꯀꯔꯤꯕ ꯁꯤ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨ ꯐꯖꯕꯅꯦ ꯅꯠꯇꯦ ꯇꯞꯇꯥꯒꯤ ꯏꯁꯩ ꯑꯃ ꯂꯩꯕꯅꯤꯅꯦ ꯀꯣꯏꯔꯝꯕꯤ ꯃꯤꯁ ꯀꯣꯜꯗ ꯑꯗꯨꯝ ꯅꯠꯇꯦ ꯊꯥꯔꯛꯑꯣ ꯑꯗꯨ ꯅꯠꯇꯕ ꯏꯁꯩ ꯑꯃ ꯐꯖꯕ ꯑꯃ ꯂꯩꯕꯅꯤꯅꯦ ꯃꯥꯒꯤ
Kena wawa benu kahina makon male hai ra benu makon benu bukan ano nah thi hai nasak thi hai bu sauri do ok male kana na ai no da kana saugrage mai pak thok jom ai na nang na sak yam mun na khang ba mi ni ko nang ziminai ni hai ba yin khang ko ase ai na masak khang ba mi ni Nangi wangang sangang duna tak pudi nang suminai hai bakhangai na migi lati am yengzaring badu kalak padu am na haidi am selfie so video am kalak padu mi na tawi badu yam kalak cha badu ei am thi hai bira kani khangbra na pun singa moe lawai macha na ron e ron ang te khang te utta atta na oduna di oyar ko are bara baba kalaga mi ondaga kanu ko tawi ai thao nanap ari ba loi chong thuk kan khang dri ari mada mi sitab sabu mut nungai lai da babat changjala khana wo jale mut nungai jingai do oi di pham asai la ke jo hai di nungai jingai di do angang ni ko nang yam na khana ba ho gonu nayum da la phu ba ngam ba mi nei hangbra hangbra sor hon boy khara holi do tat ke horakan kai da non lai se hai akhoi kaino da lai ye UP da left da changbirak ba khuding mak wahai wata fajaba ngangbiyu ko yamna nungai taba wadu ngangbirak ngangbigan no ko ngangbigan ko hai kari mathen charage iron ba chare dinosaur man bane okam natte hai dinosaur ga na man phoktai ujarangi ro TV da ga uraga dinosaur ga haraga dinosaur ga kai khena bale bu khangda nang na you stupid mina ga haina ga dinosaur ga da ngawai angangoi ngi ga photo ga am di fo dinosaur ga ugi bada photo da ga aduni mana haijis dinosaur male mani ne king ang kani ari bada mi khana join na isai sakse nang na kaina city ro kaino nang na city ro ibmi ro masi angang yamna chagat nai da mase masi yamna chagat nai da napa la phone to ro ra hu je ha are embada ko saksiga wa bineme saksiga wa bineme ajdi tumurome che isai oina sa o hai ba moina ngang ba taru no ko che se haura se humang na pugjot chot pamakai bagan dito pamakai jong masih tabel dong ke take dong ke take no jong ke songoro nong ta dro ta die si ma wa am ta lo nu lo de da boy gom ba thok mo ki mi ngang ba wa ga lo pote bo ma là người muối là ngang lạc bác ấy người lâu bi đóng ngắt tay ai khơi bà coi nắp rồi bia mày hồi nói napa đôi cả coi này ye nói napa đôi nó pi cả răng coi bra ô ông mới nè cây nó đã năng đồ nhằm ok và napa năng đã đem ok napa thì cả máy cho mà nè à đứa này nè mi hai đứa xe mai magi lichatuna mai magi wangang sangaguna kana no habi se masakta iko ain to jina kai no clip ka ani phai jina ai lai biang ning dadi nang thok khibe ani aduga chagat nga kano nang nasagi khud ki besti to gano khangbra
ꯅꯊꯤ ꯆꯤꯠꯂ ꯊꯣꯛꯀꯦꯗꯅꯦ ꯑꯩꯒꯤ ꯂꯥꯏꯐꯇꯩ ꯆꯦ ꯍꯌꯦꯡꯗꯤ ꯃꯣꯏ ꯈꯪꯍꯟꯗꯕꯤ ꯇꯨꯃꯤꯟꯅ ꯂꯥꯏꯐꯁꯤ ꯆꯦꯛꯀꯣ ꯑꯗꯨꯗꯤ ꯊꯥꯖꯦ ꯇꯨꯃꯤꯟꯅ ꯎꯝ ꯇꯔꯥꯃꯥꯊꯣꯏ ꯇꯥꯔꯦ ꯏꯁꯩ ꯑꯃ ꯊꯤꯕ ꯐꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯩꯅ ꯑꯩꯅ ꯍꯪꯕꯗꯤ ꯈꯨꯝꯕꯤꯗꯦ ꯍꯥꯏꯁꯤꯗꯤ ꯈꯨꯝꯃꯦ ꯀꯩꯅꯣꯝ ꯍꯪꯈꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯃ ꯈꯨꯝꯈ꯭ꯔꯦ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯌꯨꯄꯤꯗ ꯂꯩꯌꯦꯅ ꯈꯨꯝꯃꯤꯗꯨꯗꯤ ꯑꯝꯇ ꯆꯩꯊꯠꯂꯨ ꯃꯤꯊꯩꯕꯣꯡ ꯃꯌꯥꯝꯁꯦ ꯍꯥꯏꯁꯤꯗꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯃꯥꯏꯁꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯃꯥꯏꯁꯦ ꯂꯥꯏꯞ ꯍꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯈꯔ ꯀꯨꯏꯔꯦ ꯉꯁꯥꯏ ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗꯒꯤ ꯊꯥꯕꯅꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯊꯥꯔꯝꯕꯅꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯍꯧꯔꯕꯗꯨꯒ ꯃꯃꯥꯡꯉꯩ ꯑꯩꯅ ꯁꯤ ꯂꯩꯔꯦ ꯁꯤ ꯏꯁꯩꯁꯦ ꯀꯗꯥꯏꯗꯒꯤ ꯆꯪꯉꯛꯏꯅꯣ ꯈꯪꯗꯦꯅꯦ ꯅꯤꯊꯤ ꯃꯧꯅꯒ ꯐꯖꯕꯁꯤ ꯇꯤꯟ ꯌꯣꯠꯄ ꯌꯥꯎꯏ ꯇꯧꯕꯗꯣ ꯍꯥꯏꯔꯨꯒꯦꯗꯤ ꯂꯩꯇ꯭ꯔꯒ ꯃꯣꯏꯅ ꯆꯦ ꯍꯣꯏꯗ ꯌꯦꯠꯂꯤꯅꯦ ꯃꯣꯏ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯆꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯂꯥꯏꯞꯇ ꯆꯪꯉꯛꯏꯁꯦ ꯇꯣꯏꯂꯦꯠꯇꯣꯀꯣ ꯃꯌꯨꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯋꯥꯔꯛꯇ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯅꯦ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯐꯥꯏꯔꯗꯤꯅꯦ ꯀꯤꯖꯔꯒꯅꯦ ꯇꯧꯒꯗꯧꯕ ꯑꯗꯨꯗꯅꯦ ꯁꯨꯝ ꯃꯥꯁꯨ ꯈꯔ ꯃꯤ ꯃꯈꯣꯟꯒ ꯇꯥꯔꯒꯗꯤ ꯈꯔ ꯀꯤꯕ ꯐꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯖꯔꯤꯅꯤ ꯃꯤ ꯑꯁꯣꯟꯕꯒꯤ ꯃꯇꯦꯡ ꯈꯔꯒ ꯄꯥꯡꯕꯤꯁꯤ ꯑꯀꯤꯕꯗꯣ ꯐꯅꯕ ꯎꯅꯤꯡꯗ꯭ꯔꯦꯀꯣ ꯏꯃꯥ ꯅꯪ ꯀꯅꯥꯅ ꯌꯦꯡꯉꯣ ꯍꯥꯏꯒꯦ ꯅꯨꯡꯉꯥꯏꯕꯨ ꯅꯨꯡꯉꯥꯏꯇꯦ ꯕꯦꯂꯦꯟꯁ ꯍꯥꯞꯄꯤꯔꯛꯎꯔꯥ ꯍꯥ ꯕꯦꯂꯦꯟꯁꯀ ꯇꯤꯡꯒꯩ ꯌꯦꯡꯖꯔꯤꯗꯣ ꯑꯦꯝꯕꯤꯒ ꯇꯤꯡꯒꯩ ꯌꯦꯡꯉꯤꯗꯣ ꯅꯪꯅ ꯃꯤꯉꯣꯟꯗꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯀꯥꯏꯅ ꯈꯣꯏꯔꯝꯗꯅ ꯍꯥꯏꯔꯨꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯂꯥꯎ ꯂꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅ ꯊꯣꯛꯈꯣ ꯀꯩꯅꯣ ꯀꯅꯥꯅꯣꯗ ꯀꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯅꯉꯣꯟꯗ ꯂꯩꯀꯣ ꯀꯩꯅꯣ ꯃꯩꯄꯥꯛ ꯊꯧꯆꯣꯝ ꯅꯪ ꯂꯩꯀꯣ ꯅꯪ ꯂꯩꯇ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯆꯤꯡꯕꯁꯤ ꯉꯥꯏꯈ꯭ꯔꯦ ꯃꯁꯝꯒ ꯄꯥꯏꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯕꯟ ꯆꯥꯕ꯭ꯔ ꯀꯩꯅꯣ ꯕꯟ ꯆꯥꯕ꯭ꯔꯥ ꯃꯤ ꯍꯥꯏꯗꯤ ꯆꯥꯏꯌꯦ ꯕꯟ ꯆꯥꯏꯌꯦ ꯑꯣ ꯆꯦ ꯃꯗꯨ ꯁꯣꯏꯗ꯭ꯔꯦ ꯍꯥꯒꯁꯤ ꯑꯗꯨꯅꯦ ꯌꯥꯝ ꯊꯤ ꯆꯨꯝꯃꯕꯅꯦ ꯆꯦ ꯃꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨ ꯏꯁꯩ ꯁꯛꯂꯛꯑꯣ ꯃꯛꯅ ꯑꯣꯛꯇꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁꯦꯡꯕ ꯑꯣꯛꯇꯕꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯑꯁ ꯑꯣꯟꯊꯣꯡ ꯐꯖꯩꯗ ꯑꯗꯨꯗꯤ ꯅꯣꯏ ꯁꯥꯏꯁꯁꯦ ꯑꯥꯔꯃꯤꯔꯣ ꯃꯥꯅꯦ ꯆꯦ ꯃꯥꯒꯤ ꯀꯃꯦꯟ ꯄꯥꯔꯨꯅꯨ ꯍꯥꯏꯕ ꯆꯦ ꯍꯩ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕꯤꯁꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯕ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔ ꯃꯥꯜꯂꯦꯀꯣ ꯏꯕꯦꯝꯃ ꯌꯥꯝ ꯊꯤ ꯄꯥꯏꯔꯦ ꯅꯪꯒꯨꯝꯕꯒꯗꯤ ꯊꯤ ꯂꯩ ꯀꯣꯟꯅꯅꯤꯍꯦ ꯑꯩ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯅꯕ ꯀꯣꯟ ꯐꯦꯡꯅꯕ ꯃꯤ ꯑꯃ ꯊꯝꯒꯦꯅ ꯈꯜꯂꯝꯃꯤꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯀꯦꯟꯁꯤꯜ ꯊꯣꯛꯂꯛꯑꯒ ꯅꯪ ꯑꯣꯏ ꯂꯩꯔꯒꯦꯔꯥ ꯏꯆꯥꯅꯨꯄꯥ ꯎꯗꯦꯅ ꯃꯥ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯦ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯦꯟꯁꯤꯜ ꯊꯣꯛꯇꯧꯕ ꯊꯥ 2-3 ꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯁꯤꯗ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩꯈꯣꯏꯅ ꯃꯤꯡ ꯆꯟꯗ꯭ꯔꯦꯕ ꯃꯥ ꯑꯗꯨꯝ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯝꯕꯗꯣ ꯑꯗꯨꯝ ꯇꯝꯍꯜꯂꯦꯕꯀꯣ ꯃꯣꯏꯗꯤ ꯀ꯭ꯂꯥꯁ ꯍꯧꯔꯦ ꯑꯗꯨꯒꯤ ꯕꯣꯔꯤꯡꯗ ꯑꯣꯏꯅ ꯊꯝꯃꯝꯃꯦꯕ ꯆꯦꯁꯦ ꯇꯞꯇꯥꯒꯤ ꯐꯦꯟ ꯂꯣ ꯍꯥꯏ ꯃꯥꯅꯦ ꯑꯩ ꯇꯞꯇꯥꯒꯤ ꯐꯦꯟꯅꯦ ꯃꯇꯝ ꯑꯃꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯥꯏꯗꯤ ꯏꯄꯥꯝꯒꯤꯀꯣ ꯒꯥꯔꯤ DI 407ꯒ ꯂꯣꯏꯔꯝꯃꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯅꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯒꯥꯔꯤꯗꯒꯗꯤ ꯑꯗꯨꯝ ꯑꯔꯥꯡꯕ ꯅꯨꯡꯉꯥꯏꯕ ꯄꯥꯈꯪ ꯃꯆꯥꯅꯦꯕꯀꯣ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯗꯣ ꯑꯗꯨꯅ ꯃꯥ ꯇꯞꯇꯥ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯏ ꯑꯗꯨꯝ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯁ ꯇꯥꯈꯤꯕꯁꯦ ꯀꯩꯅꯣꯒꯤ ꯉꯁꯥꯏ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯁ ꯁꯛꯈꯤꯕ ꯏꯁꯩ ꯇꯞꯇꯥꯒꯤꯗꯣ
ꯑꯗꯨꯗꯣ ꯌꯥꯝ ꯀꯩꯅꯣ ꯅꯝꯕꯔ ꯄꯤꯔꯝꯃꯤ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯇꯥꯏꯌꯦꯕ ꯑꯩꯅ ꯑꯗꯩ ꯇꯞꯇꯥ ꯁꯦꯔꯤꯁꯁꯦ ꯑꯩ ꯌꯥꯝ ꯇꯥꯈꯤꯕ ꯗꯨꯀꯥꯟꯗꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯂꯩꯔꯝꯕ꯭ꯔꯥ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯔꯝꯕ꯭ꯔꯥ ꯍꯥꯏ ꯀꯣꯏꯔꯦꯡꯒꯩꯗꯗꯤ ꯑꯩ ꯂꯩꯔꯝꯗꯦ ꯀꯣꯏꯔꯦꯡꯒꯩꯗꯗꯤ ꯀꯣꯏꯔꯦꯡꯒꯩꯗ ꯀꯥꯏ ꯂꯩꯔꯝꯃꯤꯅꯣ ꯑꯣ ꯑꯣ ꯑꯗꯨꯗꯤ ꯀꯣꯏꯔꯦꯡꯒꯩꯗ ꯅꯠꯇꯦ ꯍꯩꯉꯥꯡꯗꯅꯦ ꯍꯣꯏ ꯀꯣꯏꯔꯦꯡꯒꯩꯒ ꯑꯗꯨꯝ ꯅꯛꯇꯤ ꯅꯛꯅꯔꯦ ꯍꯩꯉꯥꯡꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯌꯦꯕꯀꯣ ꯕꯤꯒꯣ ꯄꯥꯏꯗ꯭ꯔꯕꯣ ꯄꯥꯏꯗ꯭ꯔꯦ ꯑꯦ ꯕꯤꯒꯣꯒꯤ ꯃꯤ ꯃꯥꯜꯂꯤꯀꯣꯁꯦ ꯕꯤꯒꯣꯗ ꯊꯦꯡꯅꯈꯤꯕ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯕꯤꯒꯣ ꯄꯥꯏꯗꯕ ꯀꯨꯏꯔꯦ ꯕꯤꯒꯣ ꯁꯤꯖꯤꯟꯅꯈꯤꯗꯕ ꯀꯨꯏꯔꯦ ꯕꯤꯒꯣ 2019ꯗ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ 2020ꯔ 21ꯂ ꯑꯗꯨꯗ ꯀꯩꯅꯣ ꯗꯤꯖꯦ ꯑꯣꯏꯅ ꯄꯥꯏꯌꯣꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯥꯏꯔꯝꯃꯦ ꯑꯗꯩ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ 21 ꯑꯣꯏꯗꯣꯏꯔꯣ ꯈꯪꯗꯦ ꯆꯦ ꯗꯦꯠ 35ꯇ ꯂꯥꯏꯚ ꯊꯥꯁꯦ ꯃꯣꯏ ꯑꯝꯇꯒ ꯂꯥꯛꯇꯅꯕꯁꯦꯀꯣ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯔꯨꯕ ꯃꯤꯁꯨ ꯄꯥꯏꯅꯩ ꯑꯗꯨꯅ ꯄꯥꯏꯔꯕꯅꯤꯅ ꯇꯧꯕ ꯇꯥꯕ ꯄꯩꯁꯥꯗꯤ ꯁꯠꯄ ꯇꯥꯕ ꯍꯜꯂꯣꯗꯤ ꯌꯥꯝꯃꯤ ꯍꯩ ꯍꯜꯂꯣꯗꯤ ꯌꯥꯝꯃꯤ ꯍꯩ ꯑꯃꯁꯨ ꯃꯪꯗꯕ ꯎꯅꯗꯕꯁꯨ ꯈꯪꯅꯗꯕꯁꯨ ꯍꯜꯂꯣ 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 ꯑꯩ ꯇꯞꯇꯥꯅꯤ ꯂꯩꯕꯗ ꯃꯨꯠꯄ ꯇꯥꯔꯦ ꯔꯤꯆꯥꯔꯖ ꯀꯥꯠ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯊꯦꯡꯅꯕꯅꯦ ꯅꯪꯅ ꯕꯤꯒꯣ ꯄꯥꯏꯕꯗꯤ ꯍꯥꯏ ꯍꯣꯏ ꯕꯤꯒꯣ ꯄꯥꯏꯔꯤꯉꯩꯗꯗꯤ ꯂꯩꯁꯥꯔꯤꯀꯥꯟꯗꯅꯦ ꯇꯁ ꯀꯝꯗꯧꯋꯤ ꯆꯦ ꯍꯥꯏꯁꯤꯗꯤ ꯌꯥꯡꯈꯩꯗꯤ ꯍꯥꯞꯂꯔꯣꯏ ꯆꯥꯝꯃꯩꯁꯨ ꯍꯥꯞꯂꯔꯣꯏ 25 ꯍꯥꯞꯂꯨꯕꯗꯤ ꯍꯜꯂꯣ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯍꯜꯂꯣ 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 ꯑꯩ ꯇꯞꯇꯥꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯁꯤꯒꯤ ꯃꯩ ꯄꯥꯛ ꯊꯣꯛꯆꯣꯝ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯍꯩꯅꯗꯤ ꯅꯪꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯇꯨꯀꯠꯆꯩ ꯑꯩ ꯇꯨꯝꯂꯒꯦ ꯁꯤꯁꯇꯔ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯕꯦꯕꯤ ꯕꯥꯏ ꯕꯥꯏ ꯁꯦꯁ ꯇꯞꯇꯥꯒꯤ ꯏꯁꯩ ꯑꯣꯏꯅ ꯅꯩꯊꯔꯛꯑꯦ ꯇꯥꯃꯣ ꯌꯥꯏ ꯍꯣꯏ ꯄꯥꯏꯔꯤꯉꯩꯒꯤꯗꯣ ꯂꯩꯃꯔꯣ ꯅꯤꯡꯊꯧꯖꯝ ꯆꯩꯔꯥꯎꯕꯗ ꯊꯣꯛꯂꯛꯀꯗꯣꯏꯔꯣ ꯆꯩꯔꯥꯎꯕ ꯒꯧꯔ ꯆꯩꯔꯥꯎꯕ ꯅꯪꯅꯕ ꯊꯣꯛꯁꯤꯔꯥꯅ ꯈꯟꯅꯔꯤꯕꯀꯣ ꯁꯨꯇꯤ ꯊꯥ ꯑꯃ ꯂꯦꯝꯃꯤꯕꯀꯣ ꯃꯥꯒꯤ ꯑꯗꯨꯗꯣ ꯆꯩꯔꯥꯎꯕ ꯅꯪꯅꯕ ꯊꯣꯛꯁꯤꯔꯥꯅꯗꯤ ꯈꯟꯅꯔꯤ ꯑꯗꯣ ꯀꯩꯅꯣ ꯆꯩꯔꯥꯎꯕ ꯅꯪꯗꯣꯏꯔꯥ ꯆꯩꯔꯥꯎꯕ ꯃꯇꯨꯡ ꯑꯣꯏꯗꯣꯏꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ ꯑꯦꯄ꯭ꯔꯤꯜꯗꯗꯤ ꯊꯣꯛꯂꯛꯀꯅꯦꯕ ꯊꯥ ꯑꯃ ꯁꯨꯇꯤ ꯂꯦꯝꯃꯤ ꯑꯗꯨ ꯄꯥꯝꯃꯨꯏꯌꯦ ꯆꯠꯊꯣꯛꯁꯦꯅ ꯍꯥꯏꯕꯅꯦꯕ ꯆꯩꯔꯥꯎꯕꯗ ꯊꯣꯛꯂꯛꯇꯣꯏꯔꯥ ꯄꯥꯔꯦꯀꯣ ꯃꯥꯏꯄꯥꯛ ꯅꯪ ꯉꯁꯤ ꯌꯨ ꯀꯥꯏꯗꯣ ꯊꯛꯂꯨꯔꯕ ꯍꯥ ꯉꯥꯎꯔꯕꯣ ꯀꯥꯏꯁꯤꯅꯦ ꯑꯗꯨꯅꯦꯃꯦ ꯌꯨꯒ ꯂꯨꯄꯥ 10ꯒꯤ ꯆꯤꯡꯒ ꯊꯕꯣꯛ ꯁꯦꯒꯥꯏꯕ ꯉꯛꯁꯝ ꯈꯧꯔꯤꯒ ꯆꯥꯊꯠꯄꯤ ꯀꯥꯡꯕꯨꯗꯣ ꯊꯛꯑꯝꯒꯅꯤ ꯁꯛꯇꯨ ꯍꯨꯏ ꯃꯥꯜꯂꯤꯀꯣ ꯑꯩꯅ ꯍꯨꯏ ꯃꯥꯟꯒꯦꯔꯥ ꯍꯧꯗꯣꯡ ꯃꯥꯟꯒꯦꯔꯥ ꯑꯗꯒꯤ ꯂꯝꯍꯨꯏ ꯃꯥꯟꯒꯦꯔꯥ ꯑꯗꯒꯤ ꯑꯣꯛ ꯃꯥꯟꯒꯦꯔꯥ ꯀꯔꯤ ꯉꯁꯥꯏ ꯌꯥꯝ ꯍꯥꯏ डायनासोर मानगेरा नंग करी क्या लेना देना आपकी क्या लेना देना है आपका क्या लेना देना है भाई कब से बेइज्जती करते जा कईनो ngasi di कोई मले याम हरावे ऐसी नतिये ꯂꯩꯃꯁꯨ ꯈꯪꯉꯦ ꯃꯤꯠꯂꯥꯎꯕꯤ ꯍꯥꯏꯅ ꯂꯩꯕꯗꯣ ꯈꯪꯉꯦ ꯃꯤꯠꯂꯥꯎꯕꯤ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯍꯟꯗꯛꯀꯤ ꯍꯕꯜꯗꯥꯔꯒꯤꯗꯣ ꯍꯟꯗꯛꯀꯤ ꯍꯕꯜꯗꯥꯔꯒꯤꯗꯣ ꯍꯥꯏꯁꯦ ꯀꯔꯝꯕ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯝꯇ ꯇꯧꯍꯜꯂꯛꯑꯣ ꯍꯥꯏꯌꯦ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯦꯛꯁꯄ꯭ꯂꯦꯟꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯍꯕꯜꯗꯥꯔꯒꯤꯁꯦ ꯇꯨꯝꯂꯝꯗꯥꯏ ꯁꯤꯗ ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ ꯑꯩ ꯇꯨꯀꯠꯆꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯍꯩꯀꯣ ꯒꯥꯏꯁꯤꯗꯤ ꯀꯩꯅꯣ ꯌꯥꯝ ꯍꯩꯔꯤꯁꯤꯕꯣ ꯍꯤꯟꯗꯤ ꯌꯥꯝ ꯍꯩ ꯃꯤꯗꯤ ꯒꯥꯏꯁꯤꯗꯤ
Kanta Kanta bandana luhong dore kanta ai bandana luhong ban nang na ba tholak ken tawri ni ne nang ni nupi thi ai roi tra kanta nupi thi ai roi tra ba ni ne wow che hindi su lon sile mai pak se che na nei re ai adu ne hai se ai na nei kre la o ai di lak tu ne nang nupi thi ai roi tro es nga ne khang bro ko kanta akhoi ma ga ai ga bandana akhoi wai chana re bandana ja akhoi ma ne ta ne hat pa no ko da si da ba khang bra akhoi angang oi ri smai ta ro kanta ai sa no pin po ge du ga kha kai no to ro chao bu ngai ro du ga pa lo che si aina makeup to hai bai ro khara to le ro me ai kai no to sum ye ui ni ai bi sum ye di mik nang man ba ne ba do sum ga ye tra di kai ya man ba ne ba kari no nga si di yam nei da ise se hai si di khan nei ba ne nga tang ye mang da nei ru tre ha yo guys ha yo ha yo ga du di hawai gi minuk ne haujikan gi minuk no nang di sum khana ba hawra sum paksal lag tre kari kan da pagi manjale ha yo gai yam manjale nang yam pagi manjale na mai na nak tre na yam mai na nak tre am tu ka chare na nang je ha yo gai yam lem de na masi gi mai pa khai bra sing asai ngasi lo sin ni ko ai lupa ani se lo ro se lo ro hayo 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 angang makata roi hai ribo kuin male amuk yaura la roi kaino yaura aroi ko ga hai jidi yaura du ne mayam ga pamba sung soi dana thungan gane aina imarom dagi puron tariat iparom dagi puron tariat mai pa thok chom nang bo aina ha lani ahing sida na pa kau gira na ma kau gira kau ning ba kau horo na tra nang pit tamaro tau na ni yam hay ba malik ko hay kai no hay ba malik ba mai pit oil la zai Beautiful sister, thank you. Canada, thamoyase. Mapanda chatlaga namoo khara noi adwai do hai. Mathang next ki video da ne ko. Aina tawge khali je mayang ai kaino sakto yam thi do kai gino. Akhoi mo gi company da gi thoklak product oi binye. Noi na magi company dai tholak pani na nang diam phuzubu male adubu nang na sakthi hai bi khangai na ma di phazai ko nang diam kalimudin male ai is da ai gi silai ba ai si gi kauta je ai gi achoi ba hapam ne ba ये देखो sina aigi so ne sigi paisa jing jigi season abam matam ne ba next ki video da ado sigi paisa jing season araga ai jansi market ta ko prank tau du ne ba mayang jing da ina tau du je prank tau du je kai matang no haida moi de zum kai no haidi kai no ta kai no kai ba haidi moi na
ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯌꯦꯡꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯀꯤ ꯃꯤꯁꯦ ꯑꯗꯨꯝ ꯈꯔ ꯈꯦꯠꯅꯩꯗꯅꯀꯣ ꯑꯩ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯍꯥꯏꯗꯤ ꯐꯅꯦꯛ ꯑꯗꯒꯤ ꯐꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯤꯡ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯁꯞꯄꯨꯁ ꯂꯣꯏꯅꯃꯛ ꯁꯦꯠꯂ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯃꯩꯇꯩꯂꯣꯟ ꯉꯥꯛꯇ ꯉꯥꯡꯉꯅꯤꯗꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯣꯠ ꯂꯩꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯃꯃꯜ ꯉꯥꯡꯅꯕ ꯈꯣꯠꯄ ꯑꯩ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯑꯗꯨꯝ ꯅꯝꯃꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯚꯤꯗꯤꯑꯣꯗꯣ ꯁꯛꯁꯦꯁ ꯑꯣꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯨꯒ ꯊꯥꯒꯠꯂꯛꯇꯣꯏꯅꯦ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨ ꯀꯝꯄꯜꯁꯔꯤ ꯑꯣꯏꯗꯣꯏꯅꯦ ꯇꯥꯃꯣꯗꯤ ꯎꯗꯦꯅ ꯆꯦ ꯃꯄꯥꯟꯗ ꯆꯠꯂꯒ ꯈꯔ ꯁꯛꯇꯣ ꯌꯥꯝ ꯊꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯄꯣꯠ ꯂꯩꯕ ꯆꯠꯄꯗꯀꯣ ꯑꯗꯨꯝ ꯍꯜꯂꯛꯄ ꯄꯩꯁꯥ ꯑꯆꯣꯏꯕꯗꯣ ꯁꯤꯖꯤꯟꯅꯐꯝ ꯀꯩꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯦ ꯂꯨꯄꯥ ꯀꯌꯥ ꯁꯨꯒꯦ ꯌꯦꯡꯒꯦ ꯑꯩꯗꯤ ꯑꯆꯣꯏꯕ ꯀꯩꯅꯣ ꯕꯦꯛꯇ ꯍꯥꯞꯄꯗꯣ ꯆꯤꯡ ꯆꯥꯡ ꯌꯥꯝ ꯍꯩꯅꯗꯦꯅ ꯑꯩ ꯁꯨꯡꯍꯥꯞ ꯍꯥꯞꯇꯦꯕ ꯁꯤꯁꯤꯅ 10 ꯆꯠꯄꯤ ꯉꯥꯛꯇꯅꯦ 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 25 150 ꯀꯣ 10 ꯆꯠꯄꯤꯗ 150 ꯂꯩ Tratre, Traimpan, Trampan, Kun, Kunmathoi, Kunithoi, Kundo, Kunmari, Kunmanga, Kuntaruk, Kuntaret, Kunipan, Kumapan, Kuntra, Kuntramathoi, Kuntrainthoi, Kuntramdoi, Kuntramari, Kuntramanga, Kuntrataruk, Kuntraret, Kuntraimpan, Kuntrampan, Nipu, para Nikumathoi, Nikunithoi. Chamriga, Kun lay sida. 10 ꯆꯠꯄꯤꯒ 5 ꯆꯠꯄꯤꯒꯗ 100ꯒ 10 ꯂꯩꯈ꯭ꯔꯦꯀꯣ ꯄꯨꯂꯞ ꯇꯣꯇꯦꯜ ꯑꯣꯗꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯂꯨꯄꯥ 2 ꯆꯠꯄꯤꯒ ꯂꯨꯄꯥ ꯆꯠꯄꯤꯒꯅꯦꯕ ꯂꯨꯄꯥ 2ꯁꯦ ꯂꯧꯔꯣ ꯂꯨꯄꯥ 2ꯗ ꯂꯨꯄꯥ 3 ꯍꯥꯞꯆꯤꯜꯂꯒ ꯂꯨꯄꯥ 5 ꯄꯤꯕꯗꯤ ꯀꯩꯗꯧꯋꯤ ꯇꯥꯃꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯑꯩꯁꯦꯕ ꯉꯥꯏꯈꯣ ꯇꯥꯃꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯄꯩꯁꯥꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯂꯩꯔꯦ ꯑꯗꯨꯅ ꯁꯤ ꯄꯩꯁꯥꯁꯦ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯃꯨꯔꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯏꯗꯤꯠ ꯇꯧꯕꯒ ꯈꯣꯠꯄꯒ ꯍꯪꯆꯤꯠꯀꯨꯝꯕ ꯃꯁꯦꯟꯒꯨꯝꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯅꯤ ꯃꯩꯄꯥꯛ ꯏꯀꯥꯏꯔꯕꯣꯒ ꯍꯥꯏꯁꯤꯗꯤ ꯈꯨꯝꯃꯛꯑꯣ ꯆꯦ ꯍꯥꯏ ꯑꯩ ꯄꯩꯁꯥ ꯊꯤꯔꯤꯉꯩ ꯈꯨꯝꯃꯛꯎꯗ꯭ꯔꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯅꯪ ꯈꯪꯉꯦ ꯐꯥꯒꯤ ꯇꯧꯕꯅꯦꯒ ꯍꯥꯏꯖꯤꯟꯅꯩꯗꯣ ꯅꯪ ꯈꯪꯗꯕꯒ ꯃꯥꯟꯕ꯭ꯔꯣ ꯅꯪꯁꯦ ꯑꯩꯅꯅꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯇꯥꯃꯣꯗꯤ ꯎꯗꯦꯅ ꯇꯥꯃꯣꯁꯤ ꯂꯩ ꯈꯨꯝꯂꯛꯑꯣ ꯆꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯁꯤꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯦ ꯑꯩꯅ ꯈꯔ ꯊꯨꯅ ꯇꯧꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯄ꯭ꯔꯦꯡꯛꯇꯣ ꯑꯩꯅꯅꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯃꯌꯥꯡ ꯃꯆꯥꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯉꯥꯡꯉꯒ ꯃꯣꯏꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯎꯕ ꯀꯥꯟꯗ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯦꯡꯅꯦꯅ ꯍꯥꯏꯗꯣꯛꯄ ꯀꯥꯟꯗꯨꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯄ꯭ꯔꯦꯡ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯁꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯈꯔ ꯏꯖꯠ ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯣ ꯂꯣꯏꯅ ꯈꯪꯉꯅꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯦꯡꯅꯤꯡꯕꯒꯤ ꯑꯩꯅ ꯑꯗꯒꯤ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯗꯤ
ꯁꯨꯝ ꯍꯥꯏꯗꯤ ꯁꯣꯁꯦꯜ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯡ ꯄ꯭ꯂꯁ ꯁꯣꯁꯦꯜ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯐꯝꯁꯤꯗ ꯅꯣꯔꯠ ꯏꯁꯀꯤ ꯁꯥꯏꯠꯀꯤ ꯅꯨꯄꯤꯁꯦ ꯃꯣꯏꯅ ꯏꯖꯠ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯁꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯪꯉꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯎꯕꯗ ꯑꯁ ꯑꯩꯒ ꯃꯥꯟꯅꯔꯦ ꯑꯩꯅ ꯉꯔꯥꯡ ꯀꯩꯅꯣ ꯉꯝꯃꯦ ꯍꯥꯏꯔꯣ ꯍꯥꯍꯥ ꯃꯥꯟꯅꯔꯦ ꯑꯩꯗꯤ ꯉꯔꯥꯡ ꯅꯝꯃꯨꯔꯦ ꯑꯩ ꯊꯥꯒꯠꯂꯛꯑꯔꯣꯏ ꯍꯥꯏꯁꯤꯗꯤ ꯑꯩ ꯉꯝꯃꯔꯣꯏꯗ ꯅꯪꯅ ꯍꯥꯟꯗꯣꯛꯈ꯭ꯔꯕꯣ ꯆꯥꯏꯜ ꯀꯄꯜꯗꯣ ꯃꯥ ꯑꯗꯨ ꯅꯝꯃꯨꯔꯦ ꯍꯥꯏꯁꯤꯗꯤ ꯑꯩꯗꯤ ꯀꯩꯅꯣꯅꯦꯕ ꯄ꯭ꯔꯦꯡ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯩꯅꯣ ꯀꯣꯏꯟ ꯑꯩꯉꯣꯟꯗ ꯀꯣꯏꯟ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯀꯣꯏꯟꯗꯣ ꯑꯩ ꯈꯜꯂꯤꯁꯦ ꯁꯣꯞꯄꯤꯡ ꯃꯣꯜꯒꯨꯝꯕ ꯑꯗꯒꯤ ꯏꯁꯇ꯭रीꯠ ꯚꯦꯟꯗꯔ ꯃꯣꯏ ꯑꯅꯝꯕꯅ ꯏꯁꯇ꯭रीꯠ ꯚꯦꯟꯗꯔ ꯃꯣꯏ ꯑꯆꯥꯄꯣꯠ ꯌꯥꯝ ꯌꯥꯝ ꯌꯣꯜꯂꯤꯗꯅꯀꯣ ꯑꯗꯨꯒ ꯆꯠꯂꯒ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯆꯥꯄꯣꯠꯁꯦ ꯂꯩꯔꯒ ꯃꯩꯇꯩꯂꯣꯟ ꯉꯥꯛꯇꯒ ꯉꯥꯡꯉꯒ ꯃꯩꯇꯩꯂꯣꯟꯗ ꯑꯗꯒꯤ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯎꯕꯗ ꯃꯣꯏꯅ ꯀꯔꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤꯁꯦ ꯎꯁꯤꯠꯄ꯭ꯔꯥ ꯎꯁꯤꯠꯇꯕ꯭ꯔꯥ ꯑꯗꯒꯤ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯄ꯭ꯔꯦꯡ ꯄ꯭ꯂꯁ ꯁꯣꯁꯦꯜ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯛꯑꯣ ꯀꯩꯅꯣ ꯅꯪꯒꯤꯗꯨꯁꯨ ꯌꯦꯡꯒꯦ ꯀꯩꯅꯣ ꯀꯩꯗꯧꯕꯩ ꯊꯥꯒꯠꯂꯣꯏꯗꯣꯏꯅꯣ ꯁꯤꯒꯤ ꯇꯥꯃꯣꯗ ꯑꯣꯏꯅ ꯇꯧꯋꯣ ꯄ꯭ꯔꯦꯡ ꯇꯥꯃꯣꯅ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯃꯥꯁꯦ ꯄ꯭ꯔꯦꯡ ꯇꯧꯅꯤꯡꯕ ꯁꯛ ꯇꯥꯗꯦꯅꯦ ꯃꯥꯏ ꯃꯁꯛꯁꯦ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦꯕ ꯁꯤ ꯅꯨꯄꯥꯁꯦ ꯃꯥ ꯁꯥꯎꯍꯟꯕꯁꯦ ꯑꯋꯥꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯌꯨꯝꯗ ꯍꯥꯏꯗꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐ ꯑꯗꯨꯝ ꯂꯩꯕꯗꯣꯀꯣ ꯑꯗꯨꯗꯁꯨꯅꯦ ꯃꯥꯁꯦ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ ꯑꯗꯨꯝ ꯁꯥꯎꯗꯦ ꯑꯗꯨꯒ ꯁꯥꯎꯔꯒꯅꯅꯦ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯎꯔꯒ ꯋꯥ ꯋꯥ ꯂꯥꯎ ꯈꯣꯡꯗꯅ ꯐꯨ ꯆꯩꯗꯅꯒ ꯇꯧꯕꯗꯨ ꯁꯨꯡꯇꯧ ꯇꯧꯗꯦ ꯃꯥ ꯁꯥꯎꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈ꯭ꯔꯅꯤ ꯆꯦ ꯑꯩ ꯌꯥꯝ ꯇꯨꯝꯗꯤ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨ ꯆꯦꯒꯤ ꯂꯥꯏꯐꯁꯨ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯆꯦ ꯌꯥꯎꯅꯤꯡꯉꯦ ꯆꯦ ꯆꯥꯏꯜ ꯀꯄꯜ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯁꯤꯗꯤ ꯊꯥꯒꯠꯂꯛꯑꯣ ꯑꯩꯁꯨ ꯌꯦꯡꯅꯤꯡꯉꯦ ꯆꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄꯣꯁ ꯇꯧꯕꯤꯌꯣ ꯍꯥꯏ ꯇꯧꯒꯦ ꯑꯣ ꯑꯦꯁ ꯃꯩꯇꯩꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯇꯧꯒꯦ ꯑꯗꯨꯗꯤꯀꯣ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦꯀꯣ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯑꯩ ꯂꯥꯏꯐꯁꯦ ꯄꯨꯡ 2.5 ꯁꯨꯔꯦꯕꯀꯣ ꯊꯥꯏꯁꯦ ꯑꯩꯁꯨ ꯋꯥꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯒ ꯉꯁꯥꯏꯗꯒꯤ ꯂꯩꯕꯤꯕꯒꯤ ꯌꯥꯎꯕꯤꯕꯒꯤ ꯑꯦꯟꯖꯣꯏ ꯇꯧꯕꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯒꯤ ꯌꯦꯡꯕꯤꯌꯣ ꯑꯗꯒꯤ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯒ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯦ ꯉꯥꯏꯈꯣ ꯍꯥꯏꯁꯤꯗꯤ ꯉꯥꯏꯒꯦ ꯑꯗꯣ ꯆꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄꯣꯁ ꯇꯧꯕ ꯀꯥꯎꯅꯤ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯔꯣ ꯅꯌꯥꯗꯣ ꯀꯣꯡꯒꯣꯟꯒ ꯊꯣꯛꯂꯛꯑꯅꯤ ꯊꯣꯛꯂꯛꯂꯅꯤ ꯇꯥꯔꯦ ꯄꯣꯊꯥꯔꯣ ꯌꯥꯔꯦ ꯄꯣꯊꯥꯔꯣ ꯍꯥꯏꯗꯤ ꯃꯥꯜꯂꯦꯀꯣ ꯃꯥꯏꯁꯦ ꯇꯥꯔꯦ ꯍꯥꯏꯁꯦ ꯆꯦ ꯄꯩꯁꯥ ꯑꯆꯣꯏꯕꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯉꯥꯏꯔꯕꯅꯦ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯊꯥꯒꯠꯂꯛꯑꯒꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯊꯤꯅ ꯑꯦꯟꯇꯔꯇꯦꯟꯁꯨ ꯑꯣꯏꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯌꯦꯡꯉꯁꯦ ꯆꯦ ꯍꯣꯏ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯦꯅ ꯂꯥꯏꯐ ꯍꯦꯛ ꯊꯥꯕꯒ ꯑꯗꯨꯝ ꯂꯥꯛꯀꯦꯀꯣ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯆꯦ ꯅꯨꯡꯁꯤꯕꯤ ꯕꯥꯏ ꯕꯥꯏ ꯂꯥꯏꯁ꯭ꯔꯝ ꯊꯝꯕꯥꯜ ꯁꯅꯥ ꯕꯥꯏ ꯕꯥꯏ ꯑꯩꯒꯤ ꯂꯥꯏꯐ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯩꯗꯃꯛꯇ ꯑꯩ ꯑꯣꯏꯔꯗꯤ ꯁꯤꯔꯅꯤ ꯁꯤ ꯑꯣꯏꯕꯩꯅꯦꯃꯤ ꯁꯦ ꯀꯩꯁꯨ ꯁꯤꯗꯕꯅꯦ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧ ꯋꯥ ꯉꯥꯡꯉꯒ ꯑꯗꯣ ꯋꯥ ꯉꯥꯡꯕ ꯅꯣꯛꯄ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯩ ꯄꯨꯟꯁꯤꯗ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯍꯥꯏꯗꯤ ꯅꯣꯛꯄꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯌꯨꯁꯐꯨꯜ ꯑꯣꯏ ꯑꯩꯈꯣꯏ ꯏꯁꯥꯗꯀꯣ ꯑꯗꯒꯤ ꯅꯣꯛꯄ ꯋꯥ ꯉꯥꯡꯕꯁꯦ ꯑꯗꯨꯝ ꯈꯔ ꯇꯧꯒꯗꯕꯅꯦ ꯇꯨꯃꯤꯟꯅ ꯕꯪꯒ ꯆꯨꯔ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯌꯥ ꯃꯅꯝ ꯅꯝꯕꯅꯤꯀꯣ ꯈꯅꯥꯎ ꯃꯅꯝ ꯅꯝꯕꯅꯦ ꯑꯗꯨ ꯁꯛꯄꯨꯗꯤ ꯉꯥꯡꯕ ꯅꯣꯛꯄ ꯃꯇꯝꯒꯤ ꯑꯗꯒꯤ ꯉꯥꯏꯍꯥꯛꯁꯨ ꯊꯥ ꯃꯅꯨꯡꯗ ꯑꯃꯨꯛꯁꯨ ꯀꯞꯊꯣꯛꯄ ꯑꯩ ꯉꯁꯤꯗꯤ ꯈꯔꯁꯨ ꯀꯞꯄꯦꯕ ꯀꯣꯛ ꯆꯤꯛꯄꯒꯤ ꯑꯗꯩ ꯉꯥꯏꯍꯥꯛꯇꯪ ꯀꯞꯄꯨꯔꯦ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯁꯦ ꯑꯩ ꯅꯨꯡꯗꯥꯡ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗꯒꯤ ꯀꯞꯄꯗꯨꯅ 9:30 ꯇꯥꯗ꯭ꯔꯣꯐꯥꯎ ꯀꯞꯄꯦ ꯑꯗꯨꯒ 9:30 ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯒꯤ ꯆꯥꯛ ꯆꯥꯔꯦ ꯑꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯦꯔꯤ ꯉꯥꯏꯍꯥꯛꯇꯪ
ꯏꯁꯩ ꯇꯞꯂꯤꯒ ꯁꯛꯑꯝꯃꯦ ꯑꯗꯩꯗꯤ ꯏꯁꯩ ꯈꯔ ꯐꯤꯡꯕ ꯁꯛꯄꯗꯩ ꯈꯔ ꯀꯟꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯍꯥꯏꯁꯤꯗꯤ ꯄꯥꯏꯌꯦ ꯆꯥꯏꯜ ꯀꯄꯜ ꯄꯥꯏꯌꯦ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯗꯨꯗꯤ ꯆꯤꯆꯦꯅ ꯊꯥꯒꯠꯂꯛꯑꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯒꯦ ꯉꯥꯏꯔꯤꯅꯦ ꯑꯩ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯊꯥꯔꯝꯗꯥꯏꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯁꯦ ꯍꯥꯏꯔꯛꯀꯦ ꯆꯟꯆꯟ ꯑꯦꯂꯥꯡꯕꯝ ꯆꯦ ꯏꯕꯥꯏꯗꯤ ꯎꯗꯦ ꯁꯤ ꯂꯩꯌꯦ ꯑꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯕꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯕꯥꯏ ꯕꯥꯏ ꯇꯨꯝꯂꯣꯀꯣ ꯆꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯃꯌꯥꯝꯗ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯃꯪ ꯐꯔꯣ ꯃꯌꯥꯝ ꯂꯚ ꯌꯨ ꯃꯌꯥꯝ